시기 란시보다 건 멍감들어봐 여봉감들어봐 란 마용능감들어봐 뭐이 양카이 니푸마 볼라이다를 그직들 레이시대고 니푸마 머리 망아부디 거의 하이로이고 뭐 머리 망아부디 가나 타와 여보 건닝을 내용이니고 뭐이 둥가 뭐 니푸가 니 토이금도 임세 뭐 시시 뭐 카다나 마얌나 뭐 칼럭해도 칼로이더라 마카다나 뭐 이거 거기 란징 뿌리에 내가나 마망 타더라 세나파티니가나 제네네가나 거기 뭐 타기 드라이브 제네바 하디 보로이고 비근이고 마얌 라커도부터 MLA 간베니 간비기노 봐 머니푸르 간버기 란기 라미기 루싱 머니 칼라가 거기 तौदे हाइदि मदुना नोंमै कामनो बिवान ते कोंगा पॉलिसी द कैदे याम जाना कदो माइम लेनेबा अदुदुना मसी मणिपुर का लोग साहेबनेबा सुमाइना अखोइना अदुगी मणिपुर की कनबगी वखल लेरतरदादी अखोइना पौनादा थंगांदा तिकेंद्रजिदा चोंथामियादा अमदि अतै मणिपुर की अथौबा मयामजिदा अखोइना लेइ कलिसि करिगिनोबा कदुबुइनोबा मोय मणिपुर कलमबैनेबा मोय नुवाय हिंदो याइना दुदे तिकेंद्रजि जुजु चही कुंथ्रा मंगा मखाइ मुक्तनि माना पचिलोगिदो मतमद ब्रिटिश सरेंडर तोथो मा नुवाय लइ याइना हजिकी सुमाइना कोइगी मियामगी मिहुने लेबा मोगी मेंटालिटी जि हाइबदे माना चही कुंथ्रा मंगा खरदंग हेलिमी हेलिदो चही कुंथ्रा तु फादिगिदा माजी फारसीगी कोंगोय हुक्तना मा मथ्वाइ थागिदो मरिबाग तुंगी मरिबाग मफुरुगी येंगा नत्राबा अदुमबद मखोमदसु अखोइना थातिलगा ला लइजुएट कटपा अदुगा सोंदसु मणिपुर की थुगाय मतमदना अमु येंग लेगे हैबा अदुदी अखोइना कराय वाइदा छमनरिगे वारिसे अदुना मिकअप थुवसे बखोइ म्याम मणिपुर की मियाम हंतक्ति याम सेंगना अखोइ खलसे अखोइ दुसिम हुजिक सुमतम दैदिको मोइ था निपान मापल लैसिदने फजना अखोइ मिकअप थोलगा अखोइ मणिपुर कंदबे आरे सि तोबो यारोय गासे दिल्ली देगा चतर मोइ ngang रुरगा तोबो यायबा chung tau do lokot ba yaba tamam da tokdi hujibo mayam na haibisina amma moina to buna amma ena sigi matang ninga si nei nei se ko ena ji object to si sense to si moi khona mo ba khona ba bajana khona ka de mi jing ngam ngam da mayam le doctor da su ana ba doctor thawai yaw yeng ba da ana ba sigi ba mayam yaw ya ba patient party ni ka su sok de ba mam di thawai yaw khona jar ga to do effort to di thadare mi na ma kan khona jai ni ko na khoi sai ri so ko yaning je ba yes doctor na hainingum yengum mi na sim de yeng bi ha jo lakta gum to da ne ba phuna se ne ba thona ri se सुमाइना अखोइगी एमएलए सिंगसिगा प्रजा मयामना एमएलए सिंगसिगी मयुमदा कैदा सावदा थोमजलैसे कल कंजावबगी नतेबा मोय मयुम मकै फजना साबगी प्रजा सिंगना सावबगी थोमजलप नतेबा पेलक्तबगी हेलकबगी थोमजलैनेबा अदुगी डिग्री जु हुजि योंगनरमनेबा मयाम योंगनैको मयामदा नावन पुंग अनि अहुम दनिको अखोइ मरकता हंतकी इरांग कलि मरंगदा प्रजा मयामना एमएलए गी मयुम थोमजे कनामदा सिल्लुब नते पुंग अनि हुम दिग मरंगदा एमएलए मयाम गी एते कम तुक तोरमे कैगना मयामदा सावबे हेमनगी मननेबा अद प्रजा सावन बसीबु अखोइगी मियामगी मिहुने लैब कांबु जिंगसिदा मोय मथौ वैखलब्राबा ए एनासी तौनबसी होनबिरो कौबिरो मयाम लाउरी मयामसे अदे अखंग हि कौबिरो सिगी एक्सपर्ट मयाम लैनिको अदे थवाय योब मयाम कौबिरो गवर्नमेंट की ऑफिशियल मयामजु ऑफिशियल जिगी मक्तजु खरा हेन हाइबा हिरमजिदको खरेना थवाय योब मी थिबिरे तौरकांदा अदे मणिपुर की अरिब रेकॉर्ड काय काय लैदि कदविदो लैननी थिने तारेको मतमद वोट तौगिबा कना कना लैमी इपा इपु अक्तक लेम वोट थिंगगी बखोनगी इलेक्टोरल रोल लेबर खोपरा हाइबा मिजी मतमद एमएलए ओरमबा मचा मचु सिंगना माइ मपा पुर थमम बची चांग अमनगा फंगनिंग पे याबा पैसा मनागा लाउथोदी मतमद बोट लेके अखोइ पाव होइना अखोइ बुबो होइना बोट लेखुइदु माइ चे चांग डॉक्यूमेंट मतमद लेबदु थीजिने खोजिने पैसा मना फंगने हाइदि फयबा लकांग मक्तगी पोजै थिरक पे याबा गवर्नमेंट अदु मिगी थौना अमदा पिदना लेतरे ये आदा आरटीआई थाबदा खुमबा पाकुम खुदिम लोइ चुंबा यादेबा अखोइना खंगदोसे आरटीआई थाबदा पाकुम खुमबा खुदिम मक्सी अमजु थाजनबे याबा रिपिजे मार खुमैदुना फाइनेन नतेबा आरटीआई पाकुम लाना खुमबगी ऑफिशियल क्या दंडी फंगबजु मयाम लैगिएबा अदुदी होनबै मखा पोले थीबी मखा पोलेबा कोइना हेक समाइ तोरगा हंगोरे लैते हारगे त याबी तोबी कॉपी फिल्म जे मसी खितंगा होय लेरमदबदी याइको मीने तोबी बखुरुदो कोइना जु हेत लाना हाइबदी नते खितंग खरगे होनरगदी मनि फुनाई कनब फुरुप कनबने बसिदी अदुगी मतमदा आइगी मतमदा समाइ तोर समाइ कलमी के हाइबसी क्रेडिट चिलोबी हाइबने कोइना मणिपुर लेंगाक ता हाइजरिसे अदु लेंगा असिदि ngамमेबा शक्ति लै पैसा लै मागी केनोगी मागी थबक तोबदो ऑफिशियल मयाम लैबिना मोइदे ngамबो पोतुने बखोइना मयामदा हाइबी थीबीरो तोबीरो हाइजे तौनिंबा हाय होबदे हुजिबावदो तोरमदि फनाम जो मंगम सारन yes नाबदि हाइदि कट ऑफ बीजीआरसी 1951 दा वइनबसी कन्न खोनबदा खोनबदा कना कना का तानरगा लैत्रिजे हारि नुसिंदा फरे मोइना हाइनबि याय मयाम तोरिबा मणिपुर की सीएसओ लीडर सिंग तोबिरो अदि मसी हिरम द खंग मयाम दो थीबे अब जीरे को खोय मयाम अदुना 1951 की कट ऑफ बीजीआर ओइजे हाबिजि मसी की डॉक्यूमेंट अमदा फंगद्रबिना नुंगदि नुंगाइते अदुबु अखोइने यानबा आइनमदि सिमदे यादमिना आइन की थोंग सटपम दमदि डॉक्यूमेंट की फोम रखदमना उपाय लेते नुंगदि नुंगाइते अदुबु मसी 1961 द वरिसि को यानरबो गान मयामदि यानरे को गाना नुंगाइते न सोयगे तोमिनरगा वारि अमलोगा लेपोइदादि अखोइ खरजु फबो यायबा
นัตบิดสมมาคนกวมเมนะมวยกวมเมนอยู่กวมเมนกี่เลเวลขัดตัวลิบซะเป็นไงบ้างดูไม่ยามเราสิเปลี่ยนตัวเลยนี่เนี่ยดูบอกตัวเขามาใครที่เพย์ก็ชุ่มต้องตัวที่เขาไปดูก็ได้บอกฉันอะไรกันสิเนี่ยผมจะไล่สิคิดเลยดีพอเสียมึงคนนั้นผมไล่สิใครก็มั่งตัวมั่งตัวนั่นเนี่ยดูนะมึงก็ได้บอกมาให้ยาละกันสิเนี่ยผมจะคนที่นาการเล่นดูตัวอย่างว่า Registration of Indigenous Inhabitants of Nagaland นั่นนะ RIINZ จุน2019 दा ตัวนี้เนี่ยบ้างมันสิคนใครที่ตัวเลยแต่อาสามกี่NRC จะให้ตรุกแกมึงชมเป็นจะให้กันว่าจะตรุกมึงจังวะนี่2013ถึง2019บอกตัวนี้เนี่ยบ้างดูหมายมันที่2019แต่เมื่อกี้ Finance NRC จะ31 August 2019เนี่ยพงอีกสิก่อนพงอีกพอเลยดูไม่พูดกันว่าแต่พงก็ปราบว่าคุยกี่ใครให้ใจมึงก็ไม่เลยวันนี้พงเนี่ยว่ากันใช้กันกันเมื่อกี้กันว่ากันรีสตาร์เจเนอเรลอินเดียกี้กันว่าพงกับประเทศเนี่ยที่ไปตัวเราเป็นประเทศเนี่ยบ้างรีสตาร์เจเนอเรลกันว่าที่อินเดียแต่พงกับประเทศเนี่ย official เป็นพงกับประเทศเนี่ยบ้างสมัยนั้นตัวเนี่ยก็มีเนี่ยตัวเรียนช่วงไหนบ้างเขาพาเรียนไม่ยามแต่เขาตัวเรียนช่วงอะไรบ้างดูช่วงไม่ยามแต่บ้างดูน่าประชาชนที่ confused เลยทำจนละปนเนี่ยบ้างดูอันไม่บ่อยเลยบ่อยที่มาทำลุยเลยดิคนมาเส้นสองนกุมสีคนมาเส้นเจนกุมสีคนเนี่ยจุกว่าเมนได้ยามผลแบบปั๊มดีว่าเมนจุประชาผู้ช่วยสอบวิรุณมาได้ให้ได้แบบถ่ายไม่ยามเจ้ว่าเมนได้กี่ดิจิมเนี่ยล็อบบี้กันวะว่าเมนได้ suggestion บีไปล็อบบี้วะตอนนั้นบีโร่อาคังให้กบีโร่ expert ไม่ยามกบีโร่ดูกำไมตัวไม่อยากเกิดตอนนั้นก็ทุลักแบบโฟล์ดไม่ยามตอนนั้นก็ตัวทับตัวน่ะเลยปักยัยเพราะว่าเนี่ยบ้ามาดูตัว finance วิจัยเนี่ยเพราะอะไรดีแต่คนนั้นตัวยิงดิ่งกันได้หานะ negative จะเลิกดีมาดูที่เขาอีกนะตัวเนี่ยบ้ามาดูน่ะ problem มาเห็นนะโทรกันมาย้ำด้วยสมช่องนี้กันมาย้ำด้วยสมอีร่างที่มาคัลอเมริกาสมตะคนวิปโป้เนี่ยบ้าประชาไม่ยามไล่เพราะลำดำเนี่ยถ้าบุกชุดก็ดูไม่ยามดูลำเจ้าสุกแต่งักแต่ดานาครับผมเรนนี่คริสต์สมตัวเลยก็เดียวคุยชูไว้บ่คุยอีกคนนึงมีตัวช่วยอัมชาติเนี่ยก็รับสรุปกันแน่ว่าสิดูกุมไม่ยามเดียวคุยประจานเห็นปั๊มดีบ่คงจริงๆบ่สิสารการดีมารู้มีรู้หุ่นจ้าคนนั้นไปเรื่องมันนี่ไม่ดีดูน่ะไล่บ่ประจานจริงซีอีโอน่ะทั้งหมดที่ชั่วละก็มากินนมชินท่าไก่ชั่วมาก็ตัวงวยนั่นมาก็มากิเลยจะพังจะก็ไปจากเขาตัวปั๊มมุดนี่ทั่วเลยสิไม่ได้บ้ามาฟูรุกิกันมันไล่กับบ้านนมมีสู้จ้าบ่กัมพูดนั่นดีไม่ได้บ้ามาฟูรุกิแต่มันก็มากิชินท่าตัวงวยนั่นมันก็มันก็อันนั้นไปช้าไปได้เลยบ่ก็ไม่น่ะตัวกินก็มีบ่ไม่แม่มตัวนั้นกะลีกิสิได้ง่ายมาง่ายได้เลยน้อยไปสิเนี่ยบ่เอาคนหังนี้วางดีฉะนั้นเดี๋ยวคุยกัน NRC กี่มาตั้งสิฮันดักตัดสู้คุยโอซาบิมอลนะทำคิดว่า statement ก็คุยดุมโอซาบิมอลนะ statement นะมาทำป่าโอซาสันสมัยนั้นตรงนั้นกี่ว่าคุยคราสุดุมฮันดักจิตทั่วกี่กว่ามาสิดา1951 the NRC ตัวคิดว่ากี่ report อันตรายที่ให้แต่นะคุย RTI ท่าบดา concern department ได้ response ปีรักขี้ให้บกี้นักละมารมได้มุกคุยโอซาบิมอลนะทำเกระอดูก็มุกNRC ตัวขี้ให้บกี้ประชาการบักขวดปาโฟมนงอดูกี้ลอยมักเลยเกระอดูบุเขาจิกNRC กี่เจ้าเขาจิกคุยโอซาสันตันนะสมัยจุ่มน้ำมุกทำบิรีบะอดูมาสิกิมาตั้งแต่คุยโอซาบิมอลนะสุ่มทำบิกีบะหายริบะ1951กี่สิตัวเดียหายก็ดี1952กี่ electoral roll นะตระกา1951 57กี่ electoral roll da base ตัวระกา1951กี่ village dictionary da base ตัวระกา NRC ตัวบุยใหญ่ให้บกี้ statement นำส่วนดักจิตทำกี่เดนะอดูดูนะงั้นสายเขาจิกชูดุมให้คุยเขาจิก August House count ตัวบ่าวระกา census ตัวดับให้เสียคุยจุ่มอังจับเนี่ยให้ดูดีมีอะไรสุดดุมขังไล่ริบคุยสารางนะบัจำมั่นนะบัสิดามุก census มุกดูมักSIR ปามดีให้ก็สุ SIR ตัวบกี้ดูมักเลี้ยงงานบันนี้นะมาคุยมาคุยตัว power ได้บันนี้นะเขาจิดุมตัวอีสิเนี่ยบ่สมัยนั้นตัวนะไอ้คุยเชื่อมาสิกีโคตรจัดปกี้จำเมลานุเมลาไม่ยามสิสิมาซุ่มไล่เรื่องตะกี้ report โคมบางสายกี้1980 1994กี้มาสิกีมาตั้งสิมาซุ่มไล่เรื่องอดูไปตาก็ดีอามุกมาใช้เขาจิโอซาบิมอลนะทำกี่ว่าตัวไหนนะ1951กี่ก็โนซี report สิไล่เตะหายก็ดี1952อามาดี1957กี่ electoral roll สิเดบเบสตัวก็1951กี่ village dictionary สิเดบเบสตัวก็ตัวว่าสิเดดีโอซานันโดกี่หมดแต่ก็ยังอากาศเป็นไรนะค่ะอาชีพกินว่าจะเป็นเนี่ยคุยน่ะคุยกี่กินว่าสิ NRC ใช่คุย number one ฮานะคุยสิตัวก็ได้ละตัวรวยได้ละตัวบ่ปามีละตัวบ่ปามได้ละสิมาซาจะ conceptual เคลียร์ไว้เนี่ยผมจังไงบ่ตัวบ่ปามไหมให้ที่ตัวบ่ปามไปว่าสิรวยงังนั่นใช่บ่ก็ดีให้นุขังแต่ว่าคุยกันพี่มีอาท่านมันกันพี่จะบอกว่าสิยังงังนั่นเนี่ยบ่มงดา
तसेंग तो पामददी मधु तो पामददी डॉक्यूमेंट लेनेबा लेदना ngसाई पैसा काइथोकिबा खोकिबा डॉक्यूमेंट लेबा अदगी मधु एनआरसी तोकिबगी मतमदगी इलेक्टोरल रोल नंबर से कलकत्ता दा नमिनेबा स्वाइद नंबम लेतमिना कलकत्ता दा नम मतमददी सापने कंप्यूटर दा नतमिना मोइदी कॉपी मम प्रेस तदी लोइ लेबम थुइनेबा कना कना थिउरगे बा खोय हंगिदी मणिपुर गवर्नमेंट ना कयम थवा याव तोबिरे अदुना ने कोइन हाजेसे एनआरसी सी तौनब येनरीरे तौदनब येनरी तौनब येन तारगदी तौहनजे हाइतारगदी तौहनबगी वाखल लोकसिंग मयामदो खुमजनरसेबा मी तंदगिदोबा मीने नातैजादबा वाद सुम गाना लेबगी पोचे हाइदि मीदुगी हाइबिरिबा ओजा मयामदगी हाइबि सिंबिरिबा मयामसे एनी खुदि मंगनको एना सिगी नेगेटिव चतनब सुम गांग लेरगदी याररोयबा करिगी लेरोइदोनम डॉक्यूमेंट थिबदा कना कना करायों थिउरगेबा अदि मतमदो तौमिनगी बलेबा खरा स्टेट खरा अखोई थांग युमदो नंबर लेरिसिंगसे मोइदुसु दुम कॉपी लेनवा मीगी कॉपी अमग म पाइनब सुम यावनेबा ए मणिपुर माइ तौने आसाम माइ तौगिने नागालैंड माइ तौगिने अदुना अदु तौगिने गा हाइनाबा त्रिपुरा गे माइ तौनबने गा पाइनब से लम लम अमग लेनबनेबको अदुना मतमददी प्रेसिंग से प्रेसिंग द मादर कॉपी म हाइगदरा मोइसु प्रेस अखोई सुमाइना लारिक सुम सुम नमग्रब प्रेस नि गाना मोइसु उन्दा बाहाइतारे को अदुम लम लेनगब बोनेबा थीरगे येंगबम चंगेबा मसिद एनआरसी गी प्रॉपर डॉक्यूमेंट पुथो ngam da 1 crore mana pi ne ta government lok thopi ro ba haji nataga la angke pi ne purpose ya ba government ma sida ifat si mana yam tol ga bi thaja bagi wab du yaw da mina leitre thi khangdre ha ga sum thadok pone ba thi khangdre si moina thi khangdre thi be do ngamna ba tawgi har badi ngamna ba thi ba dare dana hada koi building ma sane ha di bukhi le ram gre khombale ma tawduna kotna thongkatna sema chai du di hai di madu ngamna ba oina ba thabak du ne ma thau dai se ada koina si 1951 gi adu leite ne sum haina dana kotna ko sum tan da le re ba tasina government gi kai lege se government na ma si 1951 de cut off bi ya se tasing na madu mana pam se tawge khalagadi yam kana thibe ya ba moi mi thado padare kana kana lambi kari kele moi kari go mi gi thiriba mayam dagi to bi man khang unna bodo moi na khara mi gi thongna khara na daga kino khara kari mana khara bi na ga lak bom change ba adu gi thabuk du di khoi bi bodo wa le ba adu NRC si debate gi topic am dong na ko debate gi topic am dong sum oi chat le re ba khoi NRC debate gi topic oi dong na te ba si nation je proof se kan na bagi yam tangai phadabi isu moi gadam ne ba ada kana kana na si leite ba yaroi leina bo hona gadam ni kadi gi le bi yaroi le ba mayam pa le lui thi bi da लेते या निंद्री यो मैम ना नोई थीदे का लेते है बजे बजिक शुद्ध हुई ना चिंगा मी नगा तो मांगी थी खंगद्रे है गुम्बा को थी ना करा थी फंगदोई नो बा थी बता आपला त्रो से चमाना थी बदु हाना संग कांदा पोची थी बे अब थी रे फंगक तम ने हाइदी पयबा अदुना एनआरसी से मस ने बा अखोगी कंजन बजे इरे पा इफ्रूप कंजन बजे कंजन बगे मतम की लालोंग तोवान liko मतम अवार लाम तारा पदा लाम थांग पाने ता पाने द याना द लान अखोई कंजई को औ ब्रिटिश ना लाम तारा पा 1891 दा लाम दनो अखोई रेपा कंजन होने को हुजिकी फिल्म जद मणिपुर कंजन होम दे अखोई एनआरसी से पाइदे यारो एना ची तो सो याद्रे अदु करो बेजिया से 19 अखोई की 51 से मसी वइने करी की लेरोइ दुनि सिन लेबा अचुक चौबा अचुक याम दे करी की ले थी खंगद्रे ga sum samden be yaro ba go me nam thi ga dam ne ba mang be ba pu document na te ba document mang han badi adu dadi si kada dai bu ne du mang gi achumba wapam jil lay ba adu duna akoi gi NRC ji karo be ya 1951 se masi dum woi ga dam ne ba go me na 61 woi ba adu woi ba ha ju mayam pen de ba moi nam na ochen mane adu su yet ni dana kampu am le su pageta adu chi di NRC to ne ab yet ka kampu am yet la ni Nagaland sum yeli RIN nam lay Nagaland registration of indigenous inhabitants of Nagaland na ko June 2019 to ba sida sum ji le ba asam da su asida yet pa dai ku gi dum yawi ko sida su mari ba phom ku dum ni yat yet li yaw ba kampu ni mo se ID Kasari Garo Karbi asi yet pa de ku gi sum yaw le mo di yet ba adu Manipur de NRC je to mo de ku gi ne ba si sum yaw ne Manipur dum yet ka ne ba NRC to hodna huji kamaina census so dino haiba pochi la ba daba ani thol kum ja ne ba census to bochi da mi si masing ba thirani go me na thirim ne phajana magi book am phone ne so wa mi suk sure su le re na madugi book tu di amu khantu gong pikthon doi ne ba ngatra thabani thoidra adugi book tu da akoi gi census chi tawlo ga masing thi kar matung si da ne masidi NRC to rom dai da irang thol la ne ba irang thon bhai ba gambu jina mi top chine khuling ba gambu thol la ga irang sum thol tham ga ne ba adu mi gi book am missing thi bi book am di sem le hore da na nam le hore adu book da yum phom ga khale ga di delimitation tawsi adu don tawsi hai doi ne ba so di NRC to hodong matam mo wa kai thingai to nan thugai tham doi ne ba adu gi book da tham doi ne ba adu da thabuk da ni thoidra hai wa NRC to ju book du da mu ade mu khanto chung pa da doi ni sai mu thara le ga do mu semani chi chang pasam yam sang na mani amu mu lok to sai pa da ne ba ade NRC da to bo da akoi government na government gi haining ba willingness to ne bo kwai mathok da ri adu ga government na masigi
ꯑꯩꯈꯣꯏ ꯀꯠ ꯑꯣꯐ ꯕꯦꯖ ꯌꯥꯁꯦ 1951 ꯑꯣꯏꯔꯅꯤ ꯃꯁꯤ ꯀꯅꯥ ꯂꯩ ꯁꯤ ꯑꯦꯁ ꯑꯣꯗꯅ ꯀꯅꯥ ꯂꯩ ꯔꯅꯥꯏ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕꯅ ꯀꯅꯥ ꯂꯩ ꯀꯗꯥꯏ ꯊꯤꯕ ꯈꯣꯠꯄ ꯗꯣꯀꯨꯃꯦꯟ ꯊꯤꯕ ꯍꯩꯕ ꯀꯅꯥ ꯂꯩꯁꯦ ꯊꯤꯔꯒ ꯇꯧꯒꯗꯧ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤꯗ ꯄꯣꯠꯇꯣ ꯑꯗꯣ ꯑꯁꯥꯝꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯈꯤꯇꯪꯁꯨ ꯈꯦꯠꯅꯔꯛꯀꯅꯦꯕ ꯑꯁꯥꯝꯒꯤ 1971ꯒꯤ ꯀꯩꯅꯣꯗ ꯑꯣꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯔꯆ 15ꯗ ꯑꯣꯏꯕꯗꯨꯗꯤ ꯃꯤꯗꯤ ꯑꯗꯨꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯤꯔꯦꯛꯇꯤꯚꯅꯦꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯂ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯔꯥꯏ ꯑꯃ ꯇꯥꯁꯤꯜꯂꯛꯄꯅꯦꯕ ꯇꯥꯁꯤꯜꯂꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯔꯆ 15 1971ꯗ ꯑꯣꯏꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ 1971ꯒꯤ ꯃꯥꯔꯆ 15ꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕ 16ꯗꯒꯤꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯃꯇꯝꯗꯒꯤ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯑꯣꯏꯕ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯀꯥꯡꯕꯨꯁꯦ ꯍꯧꯖꯤꯛꯇ ꯃꯁꯤ ꯀꯥꯡꯕꯨꯗ ꯃꯗꯨꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯅꯦꯁꯅꯦꯂꯤꯁ ꯃꯌꯥꯝꯁꯤꯒꯤ ꯇꯛꯈꯥꯏꯅ ꯃꯗꯨ ꯐꯖꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯃꯥꯔꯆ 16ꯗ 1971ꯗ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯅꯣꯡꯃ ꯃꯥꯡꯑꯣꯏꯅꯅ ꯃꯥꯔꯆ 15 1971ꯗ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯤꯔꯦꯛꯇꯤꯚꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ 1971ꯗ ꯑꯁꯥꯝ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯤ ꯌꯥꯔꯣꯏꯕ ꯑꯗꯥꯏ ꯃꯇꯝꯗꯨꯗꯅꯦꯕ ꯌꯥꯝ ꯆꯪꯈ꯭ꯔꯤꯁꯦ ꯃꯥꯡꯈ꯭ꯔꯤꯁꯦ ꯁꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯀ꯭ꯋꯥꯗ꯭ꯔꯤꯄꯜ ꯑꯥꯏꯠ ꯑꯅ ꯑꯥꯏꯠ ꯃꯔꯤ 1988ꯒꯤ ꯑꯒꯁꯀꯤ ꯇꯥꯡ 9ꯗ ꯑꯁꯣꯝꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯇꯛꯈꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯁꯥꯝꯗ ꯑꯁꯥꯝ ꯃ꯭ꯌꯥꯟꯃꯥꯔ ꯃꯇꯝꯗꯨꯅ ꯕ꯭ꯔꯃꯥꯗ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯁꯤꯗ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅꯀꯣ ꯁꯩꯗꯥꯡꯐꯝ ꯂꯧꯔꯦ ꯍꯟꯕ꯭ꯔꯥ ꯍꯟꯗꯕ꯭ꯔꯥ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯩꯁꯤꯟꯈ꯭ꯔꯦ ꯆꯥꯗꯥꯅꯧꯗ ꯃꯌꯥꯝ ꯁꯟꯗꯣꯛꯈ꯭ꯔꯦ 1988ꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯁꯟꯗꯣꯛꯑꯃꯗꯤ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯁꯟꯗꯣꯛꯑꯃꯅꯦꯕ ꯑꯗꯩ 2021ꯗꯒꯤ ꯑꯃꯨꯛ ꯍꯧꯔꯦ ꯏꯔꯥꯡꯁꯤꯗ ꯃꯣꯏ ꯑꯁꯤꯗ ꯑꯁꯥꯝꯗ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯁꯣꯝꯗ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦꯕ ꯂꯩꯁꯤꯜꯂꯦ ꯈꯣꯠꯆꯜꯂꯦꯀꯣ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯁꯤꯟꯈꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈꯟꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯗ ꯍꯧꯖꯤꯛ ꯃꯣꯏꯅꯗꯤ SIRꯅ ꯈꯔ ꯉꯝꯅꯤ ꯍꯥꯏꯅꯤ SIRꯗꯤ ꯌꯥꯝ ꯉꯝꯃꯣꯏꯀꯣ ꯃꯌꯥꯝꯅ ꯈꯟꯕꯤꯌꯨꯅꯣ SIRꯅꯒ ꯌꯥꯝ ꯈꯟꯗꯣꯛꯄ ꯉꯝꯃꯅꯤꯒ ꯈꯟꯕꯤꯗꯣ ꯌꯥꯔꯣꯏ ꯑꯣꯟꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡ ꯀꯟꯕ ꯃꯤꯇꯣꯞ ꯈꯟꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞ ꯀꯟꯅꯕ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯄꯥꯝꯕꯩꯗꯤ NRCꯅꯦꯕ ꯑꯗꯨꯅ ꯁꯦꯟꯁꯁ ꯍꯥꯟꯅ ꯇꯧꯔꯒ ꯇꯔꯥꯏ ꯇꯥꯏ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯇꯧꯔꯛꯏꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯦ ꯑꯩꯈꯣꯏ ꯈꯪꯉꯝꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯇꯧꯕꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯇꯧꯈꯤꯕꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯑꯦꯀꯣꯔꯠ ꯀꯥꯟꯅ ꯇꯧꯔꯒ ꯀꯣꯟꯅ ꯌꯥꯅꯊꯔꯛꯄꯅꯤꯗ 79ꯗꯩꯅ 85 ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯆꯍꯤ 6 ꯀꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯒꯤ ꯏꯔꯥꯡ ꯀꯟꯕꯗꯣ ꯆꯍꯤ 6 85ꯒꯤ ꯑꯗ 82-3ꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝ ꯀꯟꯕꯗꯤ ꯅꯠꯇ꯭ꯔꯦꯕ ꯁꯨꯝ ꯃꯃꯤꯡꯒꯤ ꯈꯔ ꯈꯔ ꯆꯠꯇꯕ ꯋꯥꯅꯤ 79 80ꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯀꯜꯂꯤꯁꯦ ꯃꯁꯤꯗ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯄꯣꯟꯗ꯭ꯔꯦꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯒꯥꯁꯦ ꯃꯗꯨꯅ 79 80ꯁꯤ ꯖꯦꯔꯣ ꯑꯦꯀꯥꯗꯃꯤꯛ ꯏꯌꯥꯔ ꯑꯅ ꯂꯥꯎꯊꯣꯛꯑꯦꯕ ꯃꯣꯏꯒꯤ ꯑꯁꯥꯝꯗ ꯃꯗꯨꯗ ꯄꯥꯁ ꯇꯧꯈꯤꯕꯗ ꯃꯣꯏ ꯆꯍꯤꯁꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯊꯕꯛ ꯆꯪꯕꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯄꯦꯟꯁꯟ ꯐꯪꯕꯗ ꯆꯍꯤ ꯑꯗꯨ ꯆꯍꯤꯗꯨ ꯄꯥꯔꯣꯏꯕ ꯖꯦꯔꯣ ꯑꯦꯀꯥꯗꯃꯤꯛ ꯏꯌꯥꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯠ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯑꯁꯥꯝꯒꯤ ꯃꯑꯣꯡꯗꯨꯅ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ 19 ꯑꯗꯨꯗ ꯇꯧꯔꯅꯤ ꯑꯗꯨ ꯇꯧꯔꯅꯤꯒ ꯍꯥꯏꯕ ꯍꯦꯛꯇ ꯆꯍꯤ ꯈꯪꯖꯦꯞ ꯂꯦꯞꯁꯤꯟꯕꯁꯦ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗꯤ 1951 ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯃꯁꯤ ꯑꯗꯨꯝ ꯂꯨꯅꯤ ꯍꯥꯏꯕ ꯄꯣꯠ ꯆꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯦ ओके थागतचरी ओजानंदो याम लूरीबसे खोई ओजा सांतनबुदी खोई NRCC चटननबगीदमक्ता एज अ प्रेशर ग्रुप अम ओइना मखोई प्री कंडीशन खरा थम्मगा खोई स्टेट गवर्नमेंट ऑफ इंडिया ने हारिबा खोई सिविल सोसाइटी ऑर्गेनाइजेशन सिंगसिगा पुल्लकांदा कोई ट्राइपार्टाइट टॉक अमा मसी नमदना तौदब यादे है स्टेटमेंट अमदी थमी दुमकपु मसिदा खोइना मु येंबा यारिसे ओजा हाइदी ngasi phawbada khoi manipur da lairi khoi di any khoina karigumba ma pamba demand ma tawbada khoi di haidi protest rally aduga pressure pidraga di khoi demand tawdraga di phangdaba dugumba lamdam ma khak ne boja aduda hojik pre condition si tasengna ngasai ja santana khoi government of India na NRCC sungpam pamde haiba mak nata taragasu tauhan tauba pamdabagi mami sima tari banina masi akoina state government sida kanna influence tawraga kanna pressure tawraga su masi census sigi mamangda census tawdringai mamangda NRCC hana update tawbiyo haibanina oza santa ozanando masi census ti compulsory akoina haidi SIR tawba pamde haraga su dum tawra isineba census su dum tawgini boza लेबाक अमा लरदी लेबाक तो मी क्या ले नुपी क्या नो निपा क्या नो अंगांग क्या नो अहन क्या नो कांगलुप सिंधुना करी कई कांगलुप क्या कमी मसिंग क्या नो जथी बचदी मिसी मेंडेटरी ने बा सी तौ तो सोया या देबा हुजिक लांगरी बो वाफम जे केनो दे NRC की वाफम हम लाइसे मणिपुर की क्वेश्चन सिदा अलार्मिंग सिचुएशन बोरे अदुना मणिपुर की असिंग असिंग मी दु खंतोक से है ले जगे अतोपदुना कईनो कोन कोन खनर जाय नेबा असिंग मन कनानो सिंग दम कनानो जे खंतो जी मधु खंतोक ददी इरांगम दई रे नेबा अदे गवर्नमेंट ऑफ इंडिया सी इंडिया दगी मिटोप खंतोक सी मोय याम थवाय यावे अदुमदी अखोई मोयदा याम खना थवाय यावे BJP गवर्नमेंट जे BJP लेट NDA गवर्नमेंट याम थवाय यावे तत
ꯑꯗꯨꯕꯨ ꯏꯟ ꯗ ꯀꯟꯇꯦꯛꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯣꯏꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏ ꯀꯗꯥꯏꯐꯥꯎ ꯊꯋꯥꯏ ꯌꯥꯎꯒꯦ ꯍꯥꯏꯕ ꯋꯥꯍꯪꯗꯨꯗꯅꯦꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯃꯝꯅꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯌꯥꯝ ꯇꯧꯔꯤꯀꯣ ꯃꯤꯇꯣꯞ ꯈꯟꯗꯣꯛꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯔꯤꯖꯤꯟ ꯃꯌꯥꯝ ꯑꯁꯣꯝꯗꯒꯤ ꯍꯜꯂꯛꯅꯕꯀꯣ ꯑꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯗꯩ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯍꯜꯂꯛꯄ ꯌꯥꯅꯕ ꯑꯩꯈꯣꯏ ꯁꯤꯗꯩ ꯆꯠꯈ꯭ꯔꯕ ꯃꯌꯥꯝꯗꯣ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛꯀ ꯇꯧꯏꯗꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯇꯔꯨꯛꯁꯦ ꯁꯤꯈ ꯖꯩꯟ ꯕꯨꯙꯤꯁ ꯄꯥꯔꯁꯤ ꯍꯤꯟꯗꯨ ꯀꯣ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯅꯕ ꯇꯧꯏꯅꯦ ꯁꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯃꯣꯏꯒꯤ ꯑꯗꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯗꯅꯦꯕ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯩ ꯋꯥ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯅꯥꯇꯩ ꯆꯥꯗꯕ ꯀꯩꯅꯣꯝ ꯃꯤꯇꯣꯞ ꯇꯧꯔꯦꯕ ꯃꯔꯝꯗꯤ ꯁꯤ ꯌꯥꯝ ꯁꯝꯕ ꯑꯃ ꯍꯥꯏꯖꯒꯦ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯗ 2025ꯒꯤ ꯃꯦꯒꯤ ꯇꯥꯡ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ 13 19 ꯑꯃ ꯑꯣꯔꯗꯔ ꯑꯃ ꯈꯔ ꯅꯛꯄ ꯃꯇꯝ ꯑꯃ ꯊꯣꯛꯈꯤꯑꯕ ꯋꯥꯔꯣꯜꯗꯤ ꯀꯩꯅꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯊꯣꯛꯏꯅꯦꯕ 2025ꯗ ꯀꯔꯤ ꯍꯥꯏꯅ ꯊꯣꯛꯀꯦꯕꯨ ꯃꯦ 17ꯗꯒꯤꯅ ꯖꯨꯟ 19 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗꯅꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯈꯨꯗꯤꯡꯃꯛ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯉꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯗꯨ ꯈꯟꯗꯣꯛꯑꯣ ꯑꯗꯨꯒ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯇꯧ ꯍꯥꯏꯅꯦꯕ ꯊꯥ ꯑꯃ ꯃꯅꯨꯡꯗ ꯃꯦ 19ꯗꯒꯤꯅ ꯖꯨꯟ 19 ꯃꯅꯨꯡꯗ 2025ꯒꯤ ꯑꯣꯔꯗꯔ ꯊꯣꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯊꯕꯛ ꯂꯣꯏ ꯇꯧꯅꯩꯑꯕ ꯑꯁꯥꯝꯗꯒꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯅꯩꯑꯕ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦꯕ ꯀꯌꯥ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤ ꯃꯤ ꯀꯌా ꯈꯟꯗꯣꯛꯈ꯭ꯔꯒꯦꯕ kaya khantok rageba yam lai bedani ko khantok pa yam sambada yam hajageba manipur dai tatan so hai manipur wa thoriba keno kuki national organization je ko amogi lami dino ken le kuki keno ji national army ke je masigi chairman ji akhoi gi keno chini ko ps hawkip yes si ma myanmar dai ni sing sing ko yes adegi di zra gi chairman je Tanglin Pau Guiti se si Myanmar the MP or men hai me ko si chumbabni ko mi leba kama the Myanmar the MP or mi dubu sida kari ma bu ko makhata ba verification darkar oi bra ba yes haidi masala du masaji moi mi tomni illegal immigrant si khangam na traba mangun mabani de an hawu yare blok thok bose atai dinga ko ko mabani de blok thok bode thaba ma hawadam ne ba si ani ji blok thok ngamdri ba si de ne ba ko ne NRC ya maru oi si kaina kanda sumaina भारत सरकार की सिंसियरिटी क्वेश्चन दुने बखोय मणिपुर दि मिटोप खंतोक पछिदा अदुदना नोइना सेंसस म तौ हैब नोइना पाम सुम तौबा अदुगा सोंदा अखोय गी पामेबा अखोयना खंतोब अखोयना पामेबि अखोय गी किनो नते को रानाय नते को भारत की संविधान दुगी मनुंग द लेबा सना पथाप दि मतुंग तौफम थोबो तौजे हैबनेबा अखोय यादबम तौजे अखोय फुगे जे गे हाइदेबा असम ददि एंटी फॉरेनर एजुकेशन 1979 दगिना आईटी याम कल्लिनि को आईटी 5 पौदि जतै हे पारिनेबा अदुगी एंटी फॉरेनर सुदु फुदरिनेबा अदु मपालमी मी जे फुकाय तंखाइनेबा अखोय तामदेबा माइंदि ओ सी खनबा कांगलु की खनबा खोनबा सिना तोंगानबा इशुमनि को अखोय गी मिटोप खंतोबगी तानबगी लानदि अदुमकी तौदिनेबा अखोयदि लोगी मखादा constitution की मतुंगिना अखोय तौजे हाइजबनेबा अदुदा भारत सरकार ना सेंसस मोने पाम सेंसस तौचलो SIR तौरो मिसिंग थिदो मिसिंग सेंसस दि गेम नतेबा मिसिंग थीबनेबा अखोय अमेरिका की प्रेसिडेंट USA की प्रेसिडेंट डोनाल्ड ट्रम्प जे होजि कांपोपि दे लेबा मासु मसिंग थीबदा पाम यावगिनेबा इंडिया की सिदल कांपोपि की अदुदे लेरमे मा मी मसिंग मा पागिने निपा काउंट पानी को डोनाल्ड ट्रम्प जे मिसई असु अन पाला मा से दम यावनेबा अदु गुंबा सेंसस तुदि मी मसिंग पांसन बै मी मसिंग सुम थीबदुदि मदुनदि अखोय मणिपुर म पिकपददि अखोयदि घर तौबिरना हाइबनेबा अखोयदि ngамजररोय नोइगा चो लेबाक त पुगी पुछन बिग्रो मितोप सिंजे अखोय स्वाइ थंबिरनो हाइबनेबा अखोय हाइसे अदुनि दे होजिक तैबा मैम जे अदुना खरा गवर्नमेंट ऑफ इंडिया थबक अमा तो मतम द मीना हाइरिसे मणिपुर सि मोय नमदन लोखन बिरे लोखन बिरगे करिनो सुमाय सुम वटने सुम थंबिरि से करिगिनो हाइबनि अखोयना हंगजरैबा मैम लाइजे अदुना मोयना सेंसस नोइ ngамमेबा अखोयना चौबा लेबा याम चौबा लेबा अमा अखोय इंडिया की चौबा स्टेट अमगुमना लेबदा खरा सु कुइना मुंगना याबा अखोय याम पिक्चर लेबा निना अखोय दि मुंगना बदन सु लायको अखोय याम पिक्चर निना अखोय की साइज ऑफ पॉपुलेशन जिना अखोय मुंगना बा सेंथुंगी लायबिना अखोय याम कन्ना कुइना मुंगना बसे अखोय वारे एबा अदुदुना na khoina kari gomba government of India na to ga ta gadi Manipur government su mikap na kum sing le biro akhoi hakto ngasi mirwon di hingi bai khoi Manipur government khara mayam gi mihune le biri ba mayam sigi hakdak da Manipur si muthal ma je de khangte ko convener ja ja di khitang mikap thopi ro ba mikap tho ka da khoi gi census to ba je phai phai government of India noina pa me no gi chatha ga da ba niwom do khoi ju kai da ma to je adu khoi su chok na ba हाके सिगी सेंसस तौलोय मतुंगदा सही अमगी मतुंगदा नतगा था सुकी मतुंगदा अखोय NRC तौरगा मुक सेंसस दा यावबा मी मसिंग मयाम दा मुक खंतो गजिन तौनी गा हाइगा दागदी कइमो कनो ओम दा लेरोय बे वाथोक लाथोक इरांग दा लेरोय बा अदुना हुजिकी NRC की वाफम से मसीदी कइनो हाइबा वाफम सिदा गवर्नमेंट ऑफ इंडिया ना अदु तौवी दा सुम हाइदा नाकन नाकन दा लेगा सुम लौरेबा हुजि पैसा NRC की तौगिबगी पैसा काइथोखरी बबु
ꯆꯦ ꯂꯩꯇꯦꯁꯤꯕꯨ ꯀꯩꯅꯣ ꯀꯗꯥꯏꯐꯥꯎ ꯊꯤꯔꯨꯔꯒꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯊꯤꯕꯒꯤ ꯆꯥꯡ ꯋꯥꯠꯂꯤꯕ ꯑꯩꯈꯣꯏꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯋꯥꯔꯤꯁꯦ ꯈꯔ ꯌꯥꯝ ꯊꯤꯕꯗ ꯑꯩ ꯃꯤ ꯀꯅꯥ ꯏꯟꯇꯔꯦꯁ ꯂꯩꯕ ꯀꯅꯥ ꯂꯩ ꯒꯣꯔꯃꯦꯟꯅ NRCꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯣꯉꯥꯟꯅ ꯗꯣꯀꯨꯃꯦꯟ ꯊꯤꯕꯒꯤ ꯃꯤꯁꯤ ꯇꯣꯉꯥꯟꯕ ꯊꯥꯗꯣꯛꯇꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔꯀꯥꯟꯗ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯤꯑꯕ ꯊꯣꯛꯂꯛꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯣꯟꯅ ꯂꯥꯛꯆꯒꯗꯕꯅꯦꯕ ꯀꯣꯟꯅ ꯂꯥꯛꯀꯗꯕ ꯄꯣꯠꯇꯨꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯦꯕ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨꯅꯤꯗ ꯃꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤꯗꯣ ꯁꯥꯟꯇꯅꯁꯨ ꯃꯥꯒꯤ ꯍꯥꯏꯕꯤꯔꯝꯃꯦ ꯃꯣꯏꯒꯤ ꯃꯣꯠ ꯑꯃ ꯊꯝꯕꯤꯔꯝꯃꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯁꯦꯟꯁꯁ ꯇꯧꯔ ꯇꯥꯔꯁꯨ ꯑꯩꯈꯣꯏ NRCꯗꯤ ꯀꯩꯅꯣ ꯇꯧꯁꯤ ꯍꯥꯏꯁꯦ ꯁꯤ ꯃꯥꯒꯤ ꯚ꯭ꯌꯨ ꯑꯃ ꯊꯝꯃꯛꯏꯅꯦꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯤ NRCꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕꯅꯦꯕ NRC ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯦꯛ ꯇꯧꯗ꯭ꯔ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ SIRꯁꯤꯗꯤ ꯑꯩ ꯁꯤꯗꯗꯤ ꯍꯥꯏꯅꯤꯡꯗꯦꯀꯣ ꯁꯤꯒꯤ ꯃꯌꯥꯝꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗꯗꯤ ꯍꯥꯏꯅꯤꯡꯗꯦꯗꯤ SIR ꯁꯤꯗꯤ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯂꯤꯁꯤꯟꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯂꯤꯁꯟꯐꯝꯗꯣ ꯀꯩꯅꯣꯒ ꯍꯥꯏꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯤ ꯆꯨꯝꯃꯤꯅꯤ ꯃꯌꯥꯝꯗꯤ ꯍꯥꯏꯅꯦꯕ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏꯕꯗꯤ ꯌꯥꯔ ꯃꯤꯉꯣꯟꯗ ꯂꯧꯁꯤꯡ ꯑꯣꯏꯈꯤꯅꯦꯕ ꯍꯥꯏꯖꯔꯣꯒ ꯑꯗꯨ SIRꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ SIRꯅ ꯈꯟꯗꯣꯛꯅꯤ ꯀꯥꯏꯅ ꯁꯤꯗ ꯃꯣꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯅꯍꯥꯟ ꯌꯥꯅꯤꯡꯗꯦꯕꯒ ꯊꯣꯛꯈꯤꯕꯗꯣ ꯇꯧꯁꯤꯟꯅꯔꯤꯅꯦ ꯌꯥꯅꯤꯡꯗꯕ ꯁꯥꯔꯒ ꯑꯁ ꯅꯝꯗꯅ ꯌꯥꯍꯜꯂꯒ ꯃꯣꯏ ꯂꯣꯏ ꯑꯁꯣꯝꯗ ꯊꯕꯛ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯕꯅꯦꯕ ꯂꯤꯁꯤꯟꯅꯕꯒꯤ ꯑꯗꯨꯗꯨꯅ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯨꯔꯥꯟ ꯆꯤꯊꯤꯒꯤ ꯋꯥꯈꯜ ꯄꯥꯝꯃꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯑꯔꯥꯟ ꯑꯍꯨꯏ ꯇꯧꯕꯁꯦ ꯑꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤꯗ ꯑꯦꯅꯤ ꯀꯩꯅꯣ ꯑꯃ ꯇꯧꯕꯗꯀꯣ ꯏꯔꯥꯡ ꯍꯦꯛ ꯇꯧꯕ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯃꯤꯇꯣꯞ ꯈꯟꯇꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯏꯪꯅ ꯆꯤꯡꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯗ ꯁꯨꯝ ꯌꯥꯗ꯭ꯔꯤꯁꯦ ꯁꯤ ꯅꯠꯇ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯗꯨꯗꯨꯅꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯦ NRCꯗꯤ ꯇꯧꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ MLA ꯀꯩꯀꯩ ꯂꯥꯛꯏꯕ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯟꯕꯤꯔꯣ ꯏꯂꯦꯛꯁꯟꯒꯥꯁꯦ ꯀꯔꯤꯒꯨꯝꯕ 2027ꯁꯤꯅ ꯏꯔꯥꯡ ꯅꯨꯡꯂꯥꯡꯁꯤ ꯌꯥꯝꯅ ꯀꯜꯂꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯦꯅ ꯈꯜꯂꯁꯤꯀꯣ ꯃꯁꯤ ꯇꯧꯒꯗꯕ ꯄꯣꯠꯇꯤ ꯃꯁꯤ ꯏꯂꯦꯛꯁꯟ ꯏꯆꯝ ꯆꯝꯕ ꯏꯂꯦꯛꯁꯟ ꯃꯍꯧꯁꯥꯒꯤ ꯏꯂꯦꯛꯁꯟ ꯍꯥꯏꯅ ꯎꯕꯤꯒꯅꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯒꯗꯕ ꯀꯥꯡꯕꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯒꯗꯕ ꯂꯥꯟ ꯑꯃꯅꯦꯕꯁꯦ ꯁꯤ ꯂꯥꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯁ꯭ꯋꯥꯏꯒꯤ ꯃꯍꯧꯁꯥ ꯆꯦꯡ ꯆꯤꯅꯤ ꯌꯦꯟꯕꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯁꯦꯝꯕꯒꯤ ꯑꯉꯥꯡ ꯈꯔ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟꯒꯤ ꯊꯕꯛ ꯋꯥꯅꯣꯝ ꯖꯣꯅꯣꯝ ꯇꯧꯕꯒꯤ ꯂꯨꯍꯣꯡꯐꯝꯗ ꯄꯣꯄꯥꯡ ꯄꯥꯡꯕꯒꯤ ꯑꯗꯒꯤꯗꯤ ꯀꯥꯡꯒꯤ ꯀꯩꯅꯣ ꯄꯨꯕꯒꯤ ꯄꯥꯂꯤ ꯄꯨꯕꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯠꯇ ꯄꯩꯁా ꯈꯔ ꯄꯤꯕꯒꯤ ꯑꯗꯨꯒꯤ ꯊꯥꯛꯀꯤ ꯏꯂꯦꯛꯁꯟꯅꯤ ꯈꯟꯕꯤꯒꯅꯣꯕ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯔꯥꯏꯕꯛꯇꯣꯏꯅꯦꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯅꯤꯡꯉꯥꯏ ꯃꯉꯥꯏꯗ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯛꯇꯛꯇ ꯃꯅꯤꯄꯨꯔ ꯃꯨꯊꯠꯂꯝꯕꯗꯣ ꯃꯗꯨꯒꯤ ꯄꯥꯞ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯥꯞ ꯄꯨꯗꯅꯕ ꯑꯩꯈꯣꯏ ꯇꯧꯁꯦꯕ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯈꯪꯉꯦꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦ ꯀꯨꯀꯤ ꯖꯣꯁꯤꯡꯁꯦ ꯐꯖꯅ ꯍꯣꯠꯅꯔꯦꯀꯣ ꯏꯐꯣꯡ ꯐꯣꯡ ꯋꯥꯅꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯅ ꯈꯪꯉ ꯋꯥꯅꯦꯕ ꯁꯣꯏ ꯑꯩꯈꯣꯏ ꯑꯃꯅꯤꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯊꯧꯗꯣꯛ ꯄꯔꯤꯡꯁꯤꯅ ꯍꯧꯖꯤꯛꯐꯥꯎꯗ ꯈꯪꯉꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦꯀꯣ ꯍꯥꯏꯁꯨ ꯍꯥꯏꯔꯦꯀꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯒꯦ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯧꯒꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦꯅ ꯃꯩꯇꯩꯒ ꯄꯨꯜꯂꯣꯏ ꯑꯗꯨ ꯅꯥꯒꯥꯒ ꯄꯨꯜꯂꯣꯏ ꯑꯗꯨ ꯇꯧꯔꯣꯏꯅ ꯃꯣꯏꯅ ꯍꯥꯏꯔꯦ ꯐꯣꯡ ꯍꯥꯏꯅꯤꯀꯣ ꯁꯦ ꯁꯤ ꯈꯪꯉꯕꯅꯦꯕ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦ ꯈꯣꯠꯂꯦ ꯃꯣꯏ ꯃꯅꯤꯄꯨꯔ ꯂꯧꯒꯦꯅ ꯍꯥꯏꯔꯛꯏꯁꯦ ꯃꯣꯏ ꯏꯐꯣꯡ ꯐꯣꯡꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯀꯟꯒꯗ ꯀꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯀꯟꯕ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯨꯀꯤꯒꯤ ꯇꯔꯥ ꯈꯥꯏꯗꯣꯛꯈ꯭ꯔꯣ ꯃꯣꯏ ꯌꯥꯡꯈꯩꯁꯤꯅ ꯍꯣꯏ ꯂꯩꯈꯤꯗꯕ ꯑꯃꯕꯨꯗꯤ ꯌꯥꯎꯔꯦ ꯌꯥꯡꯈꯩꯁꯤꯒꯤ ꯃꯅꯨꯡꯗꯁꯨꯀꯣ 94 ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛꯀꯤꯗ 94ꯁꯤꯅ ꯃꯁꯤ ꯀꯟꯕ ꯉꯝꯗ꯭ꯔꯦꯕ 94 ꯍꯣꯏ ꯀꯟꯅꯤꯡꯕ ꯌꯥꯝ ꯀꯟꯅ ꯀꯟꯅꯤꯡꯕ ꯃꯣꯏ 4-5ꯒꯗꯤ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯃꯔꯛꯁꯤꯗꯀꯣ ꯃꯌꯥꯝꯗꯨꯅ ꯏꯐꯣꯡ ꯐꯣꯡ ꯉꯝꯗꯕ ꯌꯥꯏꯕ ꯑꯌꯥꯝꯕꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏ ꯌꯥꯎꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯉꯝꯗ꯭ꯔꯦ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯍꯩꯇ꯭ꯔꯦꯀꯣ ꯑꯗꯨꯗꯩ ꯃꯊꯪꯗ ꯃꯣꯏꯁꯤ ꯑꯃꯨꯛ ꯃꯌꯥꯝꯅ ꯈꯟꯐꯝ ꯊꯣꯛꯏꯕ꯭ꯔꯥꯕ ꯃꯊꯪꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯂꯥꯟꯅꯦꯕ ꯁꯤꯒꯤ ꯂꯥꯟꯁꯤꯗꯤ ꯈꯔꯕꯨ ꯆꯝꯃꯤꯅꯦꯕ ꯁꯤꯒꯤ ꯂꯥꯟꯁꯤꯐꯥꯎꯗ ꯀꯟꯕ ꯉꯝꯗ꯭ꯔꯕ ꯌꯥꯎꯕ ꯉꯝꯗ꯭ꯔꯕ ꯂꯥꯟ ꯃꯥꯌꯣꯛꯅ ꯉꯝꯗ꯭ꯔꯕ ꯃꯣꯏ 94 ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇ ꯂꯩꯁꯤꯗꯀꯣ 4-5ꯕꯨꯗꯤ ꯑꯩꯈꯣই ꯍꯥꯏꯔꯣꯏꯀꯣ ꯃꯣꯏ 4-5ꯕꯨꯗꯤ ꯈꯔ ꯊꯋꯥꯏ ꯌꯥꯎꯕ ꯀꯟꯅꯤꯡꯕ ꯂꯩꯔꯝꯈꯤꯅꯤꯀꯣ ꯃꯣꯏꯗꯨ ꯉꯥꯏ ꯃꯣꯏ 92-93 ꯃꯁꯤꯁꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅ ꯑꯃꯨꯛ ꯈꯜꯂꯛꯈꯤꯗ꯭ꯔꯥ ꯈꯜꯂꯣꯏꯗ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯤꯡ ꯄꯨꯔꯦꯟꯅꯦꯅ ꯀꯥꯏꯅ ꯃꯃꯥꯡꯗ ꯊꯥꯗꯅ ꯁꯦꯅꯥꯄꯇꯤꯅꯤ ꯀꯥꯏꯅ ꯖꯦꯅꯔꯦꯜꯅꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯊꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯍꯥꯏꯗꯤ ꯕꯣꯠ ꯑꯣꯏꯅ ꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯂꯥꯛꯀꯗꯕꯗ MLA ꯈꯟꯕꯩꯅꯦ ꯈꯟꯕꯤꯒꯅꯣꯕ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯅꯦ ꯈꯜꯂꯒ ꯑꯩꯈꯣꯏꯁꯤ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯨꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯉꯥ ꯄꯣꯂꯤꯁꯤꯗ ꯀꯩꯗ ꯌꯥꯝ ꯌꯥꯅꯔꯛꯀꯗꯧ ꯃꯥꯏ ꯂꯩꯅꯦꯕ ꯑꯗꯨꯗꯨꯅ ꯃꯁꯤ ꯃꯅꯤꯄꯨꯔ ꯀꯜꯂꯧꯁꯦ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯕꯒꯤ ꯋꯥꯈꯜ ꯂꯩꯔꯛꯇ꯭ꯔ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯎꯅꯥꯗ ꯊꯪꯒꯥꯜꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯗ ꯆꯣꯡꯊꯥꯃꯤꯌꯥꯗ ꯑꯃꯗꯤ ꯑꯇꯩ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩ ꯀꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯀꯩꯗꯧꯕꯩꯅꯣꯕ ꯃꯣꯏ ꯃꯅꯤꯄꯨꯔ ꯀꯜꯂꯝꯕꯩꯅꯦꯕ ꯃꯣꯏ ꯅꯨꯡꯉꯥꯏ ꯍꯤꯡꯗꯣꯛ ꯌꯥꯏꯅ ꯑꯗꯨꯗꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯇꯨꯁꯨ ꯆꯍꯤ 35-40ꯃꯨꯛꯇꯅꯤ ꯃꯥꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯗꯣ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯑ ꯃꯥ ꯅꯨꯡꯉꯥꯏ ꯂꯩ ꯌꯥꯏꯅ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦ ꯂꯩꯕ ꯃꯣꯏꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯃꯥꯅ ꯆꯍꯤ 35 ꯈꯔꯗꯪ ꯍꯦꯜꯂꯤꯗ ꯆꯍꯤ 32 ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯥꯁꯤ ꯐꯥꯔꯁꯤꯒꯤ ꯀꯣꯡꯒꯣꯏ ꯍꯨꯛꯇꯅ ꯃꯥ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯗꯣ ꯃꯔꯩꯕꯥꯛ ꯇꯨꯡꯒꯤ ꯃꯔꯩꯕꯥꯛ ꯃꯐꯨꯔꯨꯀꯤꯅ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯥꯕ ꯑꯗꯨꯒꯨꯝꯕꯗ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯅ ꯊꯥꯗꯤꯜꯂꯒ ꯂꯥꯛꯑ ꯂꯩꯁꯨ ꯍꯦꯠꯀꯠꯄ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯊꯨꯒꯥꯏꯔꯕ ꯃꯇꯝꯗꯅ ꯑꯃꯨꯛ ꯌꯦꯡ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯋꯥꯏꯗ
ꯁꯝꯅꯔꯤꯒꯦ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯑꯁꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏ ꯈꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤꯀꯣ ꯃꯣꯏ ꯊꯥ 9-10 ꯂꯩꯔꯤꯁꯤꯗꯅꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯤꯀꯞ ꯊꯣꯛꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯔꯣꯏ ꯁꯤ ꯇꯧꯕ ꯌꯥꯔꯣꯏꯒꯥꯁꯦ ꯗꯤꯜꯂꯤꯗꯒ ꯆꯠꯇꯅ ꯃꯣꯏ ꯉꯥꯡꯅꯔꯨꯔꯒ ꯇꯧꯕ ꯌꯥꯏꯑꯕ ꯁꯨꯡꯇꯧꯗ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯍꯧꯖꯤꯛꯐꯥꯎ ꯃꯌꯥꯝꯅ ꯍꯥꯏꯕꯁꯤꯅ ꯑꯃ ꯃꯣꯏꯅ ꯇꯧꯕꯅ ꯑꯃ NRCꯒꯤ ꯃꯇꯥꯡꯅꯤ ꯉꯁꯤ ꯅꯩꯅꯩꯁꯦ NRC ꯑꯞꯗꯦꯠ ꯇꯧꯁꯤ ꯁꯦꯟꯁꯁ ꯇꯧꯁꯤ ꯃꯣꯏ ꯍꯣꯠꯅꯔꯝꯃꯣꯕ ꯍꯣꯠꯅꯕꯗ ꯐꯖꯅ ꯍꯣꯠꯅꯔ ꯀꯥꯟꯗ ꯃꯤꯁꯦ ꯉꯝꯗꯕ ꯃꯌꯥꯝ ꯂꯩ ꯗꯥꯛꯇꯔꯗꯁꯨ ꯑꯅꯥꯕ ꯗꯥꯛꯇꯔ ꯊꯋꯥꯏ ꯌꯥꯎ ꯌꯦꯡꯕꯗ ꯑꯅꯥꯕ ꯁꯤꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅ ꯀꯩꯁꯨ ꯁꯥꯎꯗꯦꯕ ꯃꯔꯝꯗꯤ ꯊꯋꯥꯏ ꯌꯥꯎ ꯍꯣꯠꯅꯖꯔꯒ ꯇꯧꯕꯗꯣ ꯑꯦꯐꯔꯠꯇꯨꯗꯤ ꯊꯥꯗꯔꯃꯤꯅ ꯃꯥ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯩꯔꯁꯨ ꯑꯩꯈꯣꯏ ꯌꯥꯅꯤꯡꯖꯩꯑꯕ ꯗꯥꯛꯇꯔꯅ ꯍꯩꯅꯤꯡꯒꯨꯝ ꯃꯤꯅ ꯁꯤꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯣ ꯂꯥꯛꯇꯒꯨꯝ ꯇꯧꯗꯅꯦꯕ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯁꯤꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ MLAꯁꯤꯡꯁꯤꯒꯤ ꯃꯌꯨꯝꯗ ꯀꯩꯗ ꯁꯥꯎꯗ ꯊꯣꯝꯖꯤꯜꯂꯛꯏꯁꯦ ꯀꯜꯂ ꯀꯟꯖꯥꯎꯕꯒꯤ ꯅꯠꯇꯦꯕ ꯃꯣꯏ ꯃꯌꯨꯝ ꯃꯀꯩ ꯐꯖꯅ ꯁꯥꯕꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯥꯎꯕꯒꯤ ꯊꯣꯝꯖꯤꯜꯂꯛꯄ ꯅꯠꯇꯦꯕ ꯄꯦꯜꯂꯛꯇꯕꯒꯤ ꯍꯦꯜꯂꯛꯄꯒꯤ ꯊꯣꯝꯖꯤꯜꯂꯛꯏꯅꯦꯕ ꯑꯗꯨꯒꯤ ꯗꯤꯒ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯌꯧꯅꯔꯝꯅꯦꯕ ꯃꯌꯥꯝ ꯌꯧꯅꯩꯀꯣ ꯃꯌꯥꯝꯗ ꯅꯍꯥꯟ ꯄꯨꯡ 2-3ꯗꯅꯤꯀꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯀꯜꯂꯤꯉꯩ ꯃꯅꯨꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ MLAꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜ ꯀꯅꯥꯝꯇ ꯁꯤꯜꯂꯨꯕ ꯅꯠꯇꯦ ꯄꯨꯡ 2-3ꯒꯤ ꯃꯅꯨꯡꯗ MLA ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯌꯥꯝ ꯊꯨꯅ ꯇꯧꯔꯝꯃꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯌꯥꯝ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅꯅꯦꯕ ꯑꯗꯨ ꯄ꯭ꯔꯖꯥ ꯁꯥꯎꯍꯟꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯃꯣꯏ ꯃꯊꯧ ꯑꯣꯏꯈꯠꯂꯕ꯭ꯔꯥꯕ NRC ꯇꯧꯅꯕꯁꯤ ꯍꯣꯠꯅꯕꯤꯔꯣ ꯀꯧꯕꯤꯔꯣ ꯃꯌꯥꯝ ꯂꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯗꯩ ꯑꯈꯪ ꯑꯍꯩ ꯀꯧꯕꯤꯔꯣ ꯁꯤꯒꯤ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝ ꯂꯩꯅꯤꯀꯣ ꯑꯗꯩ ꯊꯋꯥꯏ ꯌꯥꯎꯕ ꯃꯌꯥꯝ ꯀꯧꯕꯤꯔꯣ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯒꯤꯃꯛꯇꯁꯨ ꯈꯔ ꯍꯦꯟꯅ ꯍꯩꯕ ꯍꯤꯔꯝꯁꯤꯗꯀꯣ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯗ ꯃꯤ ꯊꯤꯕꯤꯔꯒ ꯇꯧꯔꯀꯥꯟꯗ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯑꯔꯤꯕ ꯔꯦꯀꯣꯔꯗ ꯀꯥꯏ ꯂꯩꯔꯤ ꯀꯩꯗꯧꯏꯗꯣ ꯂꯩꯔꯅꯤ ꯊꯤꯅ ꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯗ ꯚꯣꯠ ꯇꯧꯈꯤꯕ ꯀꯅꯥ ꯂꯩꯔꯝꯃꯤ ꯏꯄꯥ ꯏꯄꯨ ꯑꯛꯇꯛꯇ ꯂꯩꯔꯝꯕ ꯚꯣꯠ ꯊꯦꯡꯅꯈꯤꯕ ꯈꯣꯠꯅꯈꯤꯕ इलेक्टोरल लॉ लेबर खोपरा हाइबा मिजी मतमदु MLA ओरंबा मचा मचुसिंगना माइ मपा पुर थमंबा चे चांग अमनगा फांगनिंगा पे याबा पैसा मनागा लाउथोदी मतमदु बोले केमा अखोय पाव होइना अखोय बुबो होइना बोले कुइदु माइ चे चांग डॉक्यूमेंट मतमदु लेबदु थीजिने खोजिने पैसा मना फंगने हाइदि फयबा लकांग मक्तगी पोजै थिरक पे याबा गवर्नमेंट अदु मगी मिगी थौना अमदा पीदना लेत्रे ये आदा RTI थाबदा खुमबा पाकुम खुदिम लोइ चुंबा यादेबा अखोयना खंगदोसे RTI थाबदा पाकुम खुमबा खुदिम मक्सी अमजु थादनबे याबा रिपिजे मार खुमैदुना फाइने नतेबा RTI दा पाकुम लाना खुमबगी ऑफिशियल क्या दंदी फंगबजु मयाम लेगिएबा अदुदी होनबई मखा पोले थीबी मखा पोलेबा कोइना हेक स्माइ तोरगा हंगोरे लेते हारगे त याबी तोबी कॉपी फिल्म जे मसी खितंगा होय लेरमदबदी याइको मीने तोबी बखुलुदो कोइना जु हेत लाना हाइबदी नते खितंग खरगे होनरगदी मनि फुनाई कनब फुरुप कनबने बसिदी अदुगी मतमदा आइगी मतमदा स्माइ तोर स्माइ कलमी के हाइबसी क्रेडिट चिलोबियो हाइबने कोइना मणिपुर लेंगाक ता हाइजरिसे अदु लेंगा असिदि ngамमेबा शक्ति लई पैसा लई मागी केनोगी मागी थबक तोबदो ऑफिशियल मयाम लेबिना मोइदे ngamba पोतुने कोइना मयाम दा हाइबी थीबीरो तोबीरो हाइजे तौनिंबा हाय होबदे हुजिबावदो तोरमदि फनाम जो मंगम सारन नाबदि हाइदि कट ऑफ BJR सी 1951 दा वइनबसी कन्न खोनबदा खोनबदा कना का तानरगा लेत्रिजे हारि नुसिंदा फरे मोइना हाइनबि याइ मयाम तोरिबा मणिपुर की CSO लीडर सिंग तोबिरो अदि मसी हिरम द खंग मयाम दो थीबे अब जीरे को खोय मयाम अदुना 1951 की कट ऑफ BJR ओइजे हाबि मसी की डॉक्यूमेंट अमदा फंगद्रबिना नुंगदि नुंगाइते अदुबु अखोइने यानबा आइनमदि सिमदे यादमिना आइन की थोंग सटपम दमदि डॉक्यूमेंट की फोम रखदमना उपाय लेते नुंगदि नुंगाइते अदुबु मसी 1961 दा वरिसिको यानरबो गान मयामदि यानरेको गाना नुंगाइते न सोइगे तोमिनरगा वारि अमलोगा लेपोइदादि अखोइ खरजु फबो यायबा नत्तबिदे सुम मखोइने गवर्नमेंट मोइ गवर्नमेंट की लेवल खक्तदा लेपसबनेबा अदुदी अदु मयामनो हुजि पेंदबा लेनरिनेबा अदु बाउदा खर मखैदि फैको सुंतौ तौदबदि खर फै अदुबु कनाइ बाउ चनरगे सिने हुजि लाइसे खि लेदि पोसे मु अखोइने हुजि लाइसे करिगुमम तौमदमदने अदुना मु कनाइ बाउ महि यालगे सिने दबजि अखोइगी नागालैंड दिस तोयबा रजिस्ट्रेशन ऑफ इंडिजिनस इनहेबिटेंट्स ऑफ नागालैंड ना RIINJ जून 2019 दा तौरिनेबा मसी अखोइ कनाइ दा तौरे अदे असम की NRC चाही तरुक कयामुक चंग चाही कनो चंग तरुक मुक चंग वनी 2013 दगी 2019 बौक तौइनेबा अदु माइमंदी 2019 दा मोगी फाइनल NRC जे 31 अगस्त 2019 दने फोंगिसे को फोंगे फरे अदु मोइ हुजि कनो दा फोंगब्राबा अखोइगी करि हाइताइ मोइ गम लेबनि फोंनबा करि कसाइ कनो करि मोगी कनो दा कनो रजिस्ट्रार जनरल ऑफ इंडिया की कनो द फोंग ब्रसिने नोटिफाई तोर ब्रा बिजनेसनेबा रजिस्ट्रार जनरल ऑफ कनो दा इंडिया दा फोंग ब्रसिने ऑफिशियल वेन फोंग ब्रसिनेबा सुमाना तोवे द गवर्नमेंट तौरे सुम हाइबा खर फरे यामबा यामदा खर तौरे जु लौरेबा अदु जो महि यामदबा अदुना प्रजा अदि कंफ्यूज लोइ थमचलपनेबा अदु अमबो ओइरेबो ओरि मतम लोइ लेरि अखोइ मसिन सौनगुमसी अखोइ मसिन जेनगुमसी अखोइने जु गवर्नमेंट याम फुनबा पामदे गवर्नमेंट जु प्रजा बुसु याम सौबिरुनु मदा हाइरेबा थारिबा मयाम जे गवर्नमेंट की डिसीजन ने लोबिगेनोबा गवर्नमेंट सजेशन बीबी लोबियोबा ताना बिरो अखंग है कोबिरो एक्सपर्ट मयाम कोबिरो तो कमाई तो यागे तानरगा
तानरगा थोलकबा फोलदो मियाम तानरगा तोबा थबकतुना लेबाकी याइ फवोइनेबा मदुदा फाइनेल वइ हाइबने खोइ हाइदि ताउ थखोनदुना यिंग्द्रिङेदा हाना नेगेटिव चलगदि मदुदि खोइ कनो तोयबा मदुना प्रॉब्लम अमा हेना थोगा मयाम सुम छाउनिंगबा मयाम सुम इरांग सि मखल अमगा सुम तहनबि पोनेबा प्रजा मयाम लाइ बलमदमने थबक सुजगदो मयाम दु लमजाउ सोगदा ngakda धरना खर फम लेली खर चट सुम तौलेगदि अखोइसु वाइबा अखोइ इकोनोमीदसु याम साथिना कोलाप्स रखनेबसे अदुगुम्बा मयामदो अखोइ प्रजान हेने पामदेबा खोंगिंग चिंगजेबसे सरकारदि मिरोल हुम चा कोना पैरमनि मोइदि अदुना लाइबा प्रजा सिंग सियोना थमोइदि छोलगा मागी नोमि सिंथा काइथोमगा तुंगोइनरमगा मागी लेजे फंगजगद बिसा खद पामुदंगि थोलेसे मरेबा मफुरुबि करम लाइगबा नोमि सु चाबा कांबुदंदि मरेबा मफुरुगिदमगदा मागी सिंथादो तुंगोइनम ngमगादा पैसा पैदे लेबा गवर्नमेंटना तौगिदे ngमिबा मोइ मयामदुना करिगी सिदा निंगाइ मंगाइदे लेइनो हाइबिसनेबा अखोइना हंगी वांगदि आई सुमाइ थमनिंग Thank you very much, Takachari. Luisilakpada Vineta 1961 haigre ado khoi yamnadi civil society khoi gi base year cut off base year se 1951 si hairiba even hauji khoi gi ozami bona thambi bada su even khoi gi NRC se chana da targa su 19 cabinet law thokriba 1961 si da base year oiraga masida ngasagi demographic imbalance laktana khun ta chalaktana masagi electoral roll da yaugriba singse makhoi singsi lairiba state sene initiate lawrakanda makhoi ji vote thada handaba haibusi masu ozami bun gi maikai de thambiriba adubu BS year gi kaino su contradictory si su dum lairi boza mai kumjege go si da hoji ki 1961 da government na toba hoi moi matam do tobi du सुतौ तौदबुदी खर तौबनदि फैयबा होय अदु तौरा दुम थमसेबा अदुगा अदुसु nga amadi nga idana akhoni yum phajaba ma sanaba homda khoi yum nakhalda pakhallamda khoi matam khar leidana yaeba da akhoi achobo yum du plan torok doineba mana 61 sida thamna masida leiringi sida akhoi sibodi khar nga ieba sidagi matungda thirego thibelebaga 51 da warga mu cabinet ki wari am loga mu tobusu yaeba amuk lepki marui re haiba leiteba aduga khojiki kenu si moina akhoi gi matam du da ojik su leina khul chingi khunda khun kyam tai khul lam lei ba si yum kya leidna chora pa house lam leidui ne ba house som du chora na akhoi average da mi manga pa se na ta tau pa se ba yum kul leidi kun du manga ba mi chama smai pa su chora pam ya ba adu he dai noi la le noi kakthal ni haina ba ya ba adu bu hujik lu reidi kenu ni da mitop yam changkan gi bese mitop ani ga sai maming panjagare dana yes PH okip ka koi thangni pang biti ga ani si Myanmar machani moina sidal manipur gi lalokwa koki jogi leise leader oi khala ba se mapani khak la ga di boyar wa ba yes mi yam khak la ga koi khundu da koi kenda da mi yam khak la bol ka yar wa ba atop lam lan bam la ga mi me am tim bam la ga ngam mai ne ba mi yam nei re ta am ne ba ta ko di adu duna masidi da hoji ki koi no hoji ani thon nei na ba ai se moina su gi kedra jing je koi hi tam pak da mayam lei ba BDF चिंगद सुले को लेबिदी को BDF तो उरब्र सिने कोई भारत सरकार न सुगी की पिछा मोय तोलो पीरे को यस अकोइ ने सुगी पिछा पीजे होजिक 2000 केनोगी 25 की केनोदगी सेप्टेम्बर मरी देगिने बामु सु सांगदोइसे 2025 की से हा 2024 की फेब्रुवारी गुमा पंद लोय उरेदना यस अदुगी मतुंग था फराम ट्राइन पाल कुन मुक्सी मुक रत सांगदोतन लेर कांदा मदगी मुक 2025 की सेप्टेम्बर मरी दे सांगदोपनेबा सेप्टेम्बर मरी 2025 दे होजि बावदा सुगी केदर सिंदे बा सरकार पीसे क्रो ट्राइन थोइ मुनेबा ये पी याम पिछा पी नि को याम ने फिर करो ट्राइन थोइ पी बगा से हेलम बजु यारि फजम कुपना पादि को थ्री पी नि पैसा ने बा हाइदि मोइ पिछा थादरि ने बा सुजि मोइ मजक थाइ नि को अखोइ दि मिटोप यावरे अदु यावरे अदा यावरे खाइ मोइ खोंगाव फुरि लेइदरा आराम मसेत नोइ पाइदरा पैसा जि भारत सरकार पी रि बा होइ मोइ वखंदा सोन कलादान प्रोजेक्ट का पैसा भारत थाज सरकार थाज करोड़ लिसिंग अहम जानी के थादे नि को चांगना सी 2008 तगी होरागा हुजि पाउदा 2027 लोइ पानम थमिने बा आदा मतम दे लेबा साइड लेबा कनोजी कलादान की प्रोजेक्ट का तौदन रखाइन स्टेट तगी चिन स्टेट का जे खोइ इंडिया गवर्नमेंट खोइ लम ओइरखिनि गाना खनबु मम ले मदि खंगदे को हाइदि इंडिया गवर्नमेंट सि लमदा खोइ नि तत जु हाइजा बनेबा लम जि खरा दुम पाखथोक चौथोपा दुम पामबा ओइबा मरमदि अखोइ ब्रिटिश इंपायर की मतम दसु इंडिया सि याम चाउमिदना आदि इंडिया से तरेक लगने बुझि बाउ कारि से अफगानिस्तान से 1876 दा काइगिनी नेपाल ना 1904 दा इंडिया दि मचे तागिनी भूटान छु 1906 दा चखिबनी तिब्बत छु 1907 दनि सही मुले को श्रीलंका 1935 दनि बर्मा 1937 दा इंडिया दि चखिबनी पाकिस्तान 1947 दि चखिबने बा अदु हुजि के हाइबा म्यांमार बर्मा से 1937 दा चखिबसे मसी दा लोइना मंगना तसु
ꯑꯗꯨꯋꯥꯏꯒꯤ ꯂꯥꯟꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯥꯔꯃꯤꯅ ꯕꯦꯛ ꯇꯧꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯒꯁꯦꯀꯣ ꯁꯤꯒꯁꯤ ꯃꯣꯏ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯒꯤ PDF ꯀꯩꯀꯣ CDF ꯆꯤꯜꯗ꯭ꯔꯦꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯁꯦ ꯁꯣꯝꯗ ꯄꯣꯔꯛ ꯃꯣꯏꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏꯕ ꯑꯩꯈꯣꯏ ꯃ꯭ꯌꯥꯟꯃꯥꯔꯁꯦ ꯂꯝ ꯈꯔ ꯐ ꯄꯣꯔꯛꯀꯦ ꯁꯣꯝꯗ ꯏꯟꯗꯤꯌꯥꯗ ꯇꯤꯟꯒꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯕ ꯀꯨꯀꯤ ꯖꯣꯟꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯑꯗꯨꯗꯤ ꯃꯁꯤꯗꯤ ꯂꯝ ꯈꯔ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯈꯔ ꯆꯥꯎꯕ ꯏꯁꯇꯦꯠ ꯑꯃ ꯁꯦꯝꯖꯒꯦꯒ ꯍꯥꯏꯔꯝꯕ ꯌꯥꯏꯕ ꯑꯗꯩ ꯏꯟꯗꯤꯌꯥꯗꯤ ꯂꯝ ꯄꯥꯝꯕꯅꯤꯅ ꯂꯝꯗꯨ ꯆꯥꯎꯊꯣꯛꯄ ꯄꯥꯝꯕꯅꯤꯅ ꯑꯗꯨꯗꯗꯤ ꯃꯁꯤꯗꯤ ꯇꯥꯟꯊꯣꯛ ꯇꯥꯟꯁꯤꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯝꯅꯦ ꯀꯥꯏꯅ ꯃꯣꯏꯅ ꯑꯗꯨꯅ ꯈꯜ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯒꯤ ꯃꯣꯏꯅ BDF ꯇꯧꯅꯒꯁꯨ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯖꯩ ꯑꯩꯅ ꯑꯃꯃꯝꯗ ꯁꯨꯁꯦ ꯑꯩꯈꯣꯏꯅ ꯇꯣꯂꯣꯞ ꯄꯤꯔꯤ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯅꯤꯡꯇꯝꯕ ꯇꯥꯜꯂꯤꯕ ꯂꯥꯜꯍꯧꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯛꯊꯣꯛꯅꯕ ꯑꯩꯈꯣꯏ ꯑꯥꯔꯃꯤ ꯃꯐꯝꯗ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯊꯥꯕꯗꯤ ꯄꯩꯁꯥ ꯆꯥꯎꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯏ ꯊꯥꯎ ꯊꯨꯝ ꯒꯥꯔꯤ ꯅꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯩꯁꯥ ꯌꯥꯝ ꯋꯥꯏ ꯑꯗꯨꯗꯨꯅ ꯇꯣꯂꯣꯞꯁꯨ ꯌꯥꯝꯃꯤ ꯃꯣꯏꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯁꯨꯒꯤ ꯄꯩꯁꯥ ꯄꯥꯏ ꯃꯣꯏꯅ ꯑꯗꯨꯝ ꯉꯥꯛꯆꯔꯅꯤ ꯑꯗꯨꯗꯤ ꯑꯥꯔꯃꯤꯁꯤ ꯊꯝꯗꯁꯨ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦꯕ ꯁꯨꯒꯤ ꯀꯥꯡꯕꯨꯁꯤꯡꯗ ꯁꯨꯝ ꯄꯩꯁꯥ ꯄꯤꯔꯒꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯐꯝꯁꯤ ꯀꯨꯀꯤꯅ ꯑꯌꯥꯝꯕ ꯈꯨꯟꯗꯥꯕ ꯃꯐꯝꯅꯤꯅꯀꯣ ꯁꯣꯝꯗ ꯅꯥꯒꯥꯒꯤ ꯖꯒꯥꯗ ꯐꯥꯎꯔꯛꯄ ꯌꯥꯕ ꯂꯝꯕꯤ ꯈꯔꯁꯤꯗꯪ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯊꯠꯂꯒ ꯑꯇꯩꯗꯤ ꯀꯨꯀꯤ ꯂꯣꯏ ꯊꯠꯆꯤꯜꯍꯜꯂꯒ ꯄꯩꯁꯥ ꯁꯨꯡꯇꯤꯡ ꯇꯤꯡꯗꯅ ꯁꯤꯖꯤꯟꯅꯅꯕ ꯊꯝꯃꯛꯑꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯤꯌꯦꯡ ꯌꯦꯡꯉꯩꯁꯦ ꯅꯠꯇ꯭ꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯇꯥꯟꯊꯣꯛ ꯇꯥꯟꯁꯤꯟ ꯇꯧꯗꯣꯏꯁꯨ ꯁꯤ ꯖꯒꯥꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯖꯒꯥ ꯁꯤꯁꯨ ꯁꯣꯝꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯔꯒ ꯂꯥꯛꯇꯣꯔꯝꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯇꯤꯟꯗꯣꯔꯝꯅꯤ ꯑꯗꯨꯒ ꯁꯤ ꯃꯤꯖꯣꯔꯥꯝꯗꯤ ꯈꯔ ꯃꯅꯤꯄꯨꯔꯗꯤ ꯈꯔ ꯑꯁꯤ ꯁ꯭ꯋꯥꯏ ꯈꯔ ꯑꯁꯥꯝꯗꯤ ꯈꯔ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯕ ꯈꯣꯠꯅ ꯁꯤ ꯃꯆꯦꯠ ꯈꯣꯠꯄꯤꯔꯒ ꯃꯣꯏꯒꯤ ꯏꯁꯇꯦꯠ ꯑꯃ ꯁꯦꯝꯍꯜꯂꯒ ꯏꯟꯗꯤꯌꯥꯗꯤ ꯆꯥꯎꯊꯣꯛꯇꯣꯏꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜ ꯂꯩꯔꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯔꯝꯗꯤ ꯀꯩꯅꯣ ꯏꯟꯗꯤꯌꯥꯁꯤ ꯂꯝꯁꯦ ꯑꯗꯨꯝ ꯄꯥꯝꯃꯤꯁꯦ ꯏꯇꯠꯇꯅ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯚꯥꯔꯠ ꯕꯔꯁꯀꯤ ꯃꯦꯞ ꯑꯃ ꯌꯦꯛꯎꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯔꯤꯈꯥꯗ ꯚꯥꯔꯠ ꯕꯔꯁꯀꯤ ꯃꯦꯞ ꯑꯃ ꯌꯦꯛꯂꯨꯔꯒ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯃꯦꯞ ꯃꯆꯥ ꯑꯃ ꯍꯦꯛ ꯍꯥꯞꯆꯤꯜꯂꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯊꯦꯡꯅꯕꯤꯔꯝꯒꯅꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯗ ꯚꯥꯔꯠꯀꯤ ꯃꯦꯞ ꯌꯦꯛꯑꯣ ꯍꯥꯏꯔꯒ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯃꯦꯞ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯥꯎꯔꯤꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯇꯝꯕꯤꯕꯩꯅꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯀꯅꯥꯅꯣꯝ ꯇꯝꯕꯤ ꯃꯌꯥꯡꯗꯗꯤ ꯒꯧꯍꯥꯇꯤꯗ ꯀꯩꯗ ꯃꯣꯏ BT ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯑꯗꯥ ꯑꯣꯖꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯡ ꯃꯌꯥꯝꯗꯨꯅ ꯃꯀꯣꯛꯇ ꯍꯥꯞꯆꯤꯜꯂꯛꯏꯅꯦꯕ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯝꯗꯤ ꯁ꯭ꯔꯤ ꯂꯪꯀꯥꯁꯦ ꯂꯧꯅꯤꯡꯉꯤꯕ ꯁ꯭ꯔꯤ ꯂꯪꯀꯥ ꯂꯧꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯁ꯭ꯔꯤ ꯂꯪꯀꯥꯁꯦ 1935ꯗ ꯏꯟꯗꯤꯌꯥꯗꯒꯤ ꯆꯠꯈꯤꯕꯅꯦꯕ ꯕ꯭ꯔꯤꯇꯤꯁ ꯏꯝꯄꯤꯌꯔꯒꯤ ꯃꯇꯝꯗꯨꯒꯤ ꯑꯗꯣ ꯁ꯭ꯔꯤ ꯂꯪꯀꯥꯁꯦ ꯄꯥꯝꯗꯅ ꯅꯠꯇꯕ ꯁ꯭ꯔꯤ ꯂꯪꯀꯥꯁꯦ ꯑꯩꯈꯣꯏ ꯂꯝ ꯑꯣꯏꯕꯒꯤ ꯐꯤꯂꯤꯡꯗꯨ ꯚꯥꯔꯠꯕꯥꯁꯤ ꯈꯨꯗꯤꯡꯃꯛ ꯇꯝꯕꯤꯔꯤꯅꯦꯕ ꯚꯥꯔꯠꯀꯤ ꯃꯦꯞ ꯑꯃ ꯌꯦꯛꯎ ꯍꯥꯏꯕꯗ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯃꯦꯞ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏꯅ ꯈꯔ ꯁꯣꯟꯗꯝ ꯅꯥꯗꯝꯕꯀꯣ ꯇꯧꯔꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯦꯞ ꯌꯥꯎꯗꯦ ꯌꯨꯝꯊꯪꯅꯕ ꯅꯠꯇ꯭ꯔꯥ ꯀꯩꯅꯣꯒꯤ ꯌꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒꯤ ꯌꯥꯎꯕ꯭ꯔꯥ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯌꯥꯎꯗꯒ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯍꯥꯞꯄꯤꯗꯣ ꯃꯈꯥꯗ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯚꯥꯔꯠꯀꯤ ꯁꯔꯀꯥꯔꯅ ꯃꯇꯝꯗꯒꯤ ꯀꯨꯏꯔꯝꯃꯦ ꯃꯣꯏ ꯂꯝ ꯂꯧꯁꯤꯟꯕꯒꯤ ꯂꯝ ꯑꯦꯛꯁꯄꯥꯟꯁꯅꯤꯁ ꯐꯤꯂꯤꯡꯁꯦ ꯃꯣꯏꯗ ꯂꯩꯕ ꯀꯨꯏꯔꯦꯕ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯥꯗ ꯂꯩꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝꯕꯒꯤ ꯐꯤꯂꯤꯡꯗꯨ ꯂꯩꯕꯅ ꯈꯟꯕꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣই ꯌꯥꯝ ꯂꯨꯔꯛꯑꯦꯕ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯀꯤ ꯈꯣꯡꯆꯠꯁꯤ ꯌꯥꯝ ꯊꯨꯅ ꯍꯣꯡꯕ ꯍꯥꯏꯗꯤ ꯉꯁꯤꯅ ꯑꯃ ꯑꯣꯏꯔꯝꯕ ꯍꯌꯦꯡꯅ ꯑꯃ ꯑꯣꯏꯕ ꯉꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯍꯌꯦꯡꯅ ꯌꯦꯡꯅꯕ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯔꯛꯄ ꯄꯣꯠꯁꯦ ꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯍꯧꯖꯤꯛꯇ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯖꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯈꯟꯇꯣꯛ ꯍꯥꯏꯔꯦꯗꯅ ꯁꯤꯗꯤ ꯏꯟꯗꯤꯌꯥ ꯑꯣꯏꯗꯧ ꯂꯩꯕꯨ ꯈꯟꯇꯣꯛꯑꯁꯨ ꯈꯟꯇꯣꯛꯇꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯣꯏ ꯋꯥꯈꯜꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯈꯟꯇꯣꯛꯑ ꯃꯤꯇꯣꯞ ꯌꯥꯎꯔꯦ ꯍꯥꯏꯁꯦ ꯃꯣꯏ ꯁꯨꯡꯇꯥ ꯇꯥꯗꯦꯕ ꯃꯣꯏꯅ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯈꯟꯇꯣꯛꯀꯗꯅ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯩꯅꯗꯧ ꯂꯩꯔꯕꯁꯤꯕꯨ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯗꯒꯤ ꯑꯃꯅ BDF ꯇꯧꯅ ꯁꯨꯁꯤꯁꯨ ꯈꯟꯕꯤꯔꯕ꯭ꯔꯥ ꯃꯣꯏꯅ ꯃꯣꯏꯒꯤ ꯂꯥꯟꯃꯤꯗꯧꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯁꯤꯐꯥꯏꯗꯧꯅꯒ ꯈꯟꯕꯤꯔꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯃꯅꯨꯡ ꯍꯨꯟꯖꯤꯟꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯤ ꯉꯥꯛꯅꯕ ꯀꯅꯥ ꯉꯥꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯆꯠꯄ ꯉꯥꯛꯅꯕꯒꯤ ꯇꯣꯂꯣꯞꯁꯨ ꯌꯥꯝꯗꯦ ꯃꯣꯏꯗꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯑꯃꯗ ꯇꯣꯂꯣꯞ 30-40 ꯂꯥꯛ ꯑꯃ ꯍꯦꯟꯅ ꯌꯥꯎꯔꯤꯀꯣ ꯈꯔ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯃꯇꯨꯡꯏꯟꯅ ꯂꯥꯛ 4-5 ꯆꯥꯕ ꯃꯌꯥꯗ ꯆꯥꯕ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯒꯗꯤ ꯌꯥꯎꯗꯣꯏꯅꯦꯕ ꯁꯤꯗꯤ ꯃꯤ ꯑꯃꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯤꯒꯤ ꯁꯨꯝ ꯁꯤꯒꯤ ꯁꯨꯒꯤ ꯀꯦꯗꯔ 10 ꯊꯣꯛꯇꯣꯏꯅꯦ 10 ꯊꯣꯛꯇꯣꯏꯅꯦꯕ ꯇꯣ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯆꯞ ꯆꯥꯅ ꯉꯥꯡꯅꯕꯁꯤ ꯀꯅꯥꯅ ꯉꯥꯡꯅꯒꯗꯕꯅꯤ CSOꯅ ꯀꯌꯥꯔꯛ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯎꯅꯔꯒ ꯉꯥꯡꯅ ꯌꯥꯗꯣꯏꯅꯣꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯀꯌꯥꯔꯛ ꯉꯥꯡꯅ ꯌꯥꯗꯣꯏꯅꯣꯕ ꯑꯃꯨꯛ ꯑꯅꯤ ꯃꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅꯦ ꯂꯩꯕ ꯃꯣꯏꯅ ꯆꯠꯂꯒ ꯍꯥꯏꯅꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯤꯍꯨꯠꯁꯤꯡꯗꯨꯅ ꯐꯖꯅ ꯍꯥꯏꯅꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯨꯅ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯗꯧꯕꯅꯣ आदि भारत सरकार कुंभ पाखुम मरम जारगना प्रजा मैम तम तारे ओ भारत सरकार तौर थबक सीनी हाइनगदमनेबा सिदा स्वाइद सुम हंजंग आचक सादना स्वाइगी लाइरिक सुलकता सुम तौदन इमा इबेन मरकता पॉलिटिक्स तौनरगा मदुना अखंगबनी अंगमबनी अद अफाउ साबनी अंद अदुंद चतबदी यारोयबा लेबाक दो अखोगी मणिपुर की मांगचगी हिरो मैम दो इपा इपुसिंग दो कमाई तो हिजे अद निंगसिंग बियो हाइबिंदा खोय हाजिदी अदुनि दा खोय मोइदे हे ताइने जे लासा मोइदे हे ताइने जे खोय दा नाइ मोइगे यिंगनबा लेते कयम लेते मसकते खोय आंबो लोय खंगनै को कोई कछु दा नाइ वेंदी फजन तिनै मरु मपांग तिनबा हलवै लोइनबा याम योगजेबा अदुबु लेबाक की कोजने खोय हाजिसे लाना जुलोबी गनोबा लेबाक सिमिन जे हाइबनी सजेशन बिजबनेबा तौबिउ मतम लेदी हाइबनेबा तौ अदु मयाम की इंटरेस्ट थबक तौरगा बोर्ड अदुम मखा ताने काजगो खोय हाइदी को अफब थौ तौदी अफबि मना अदुम फंगे तामनी अफब थबक तौबि केति मा फंगतामनी तौदो मी फंग याब्रो तौद्रगदी तौदबि फोलदु फंगजो हाइबने खोय हाजि अफब थबक तौगना अफब फंगजो तौद्रगना तौदबि फोल फंगजो हाइबने बा अदुने खोय हाजि प्रजा मयाम दु हाइजि अफब थबक तौवा मरेबा नुसिबि याउरि
ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯌꯥꯝꯃꯛꯇ꯭ꯔꯦꯕ ꯌꯥꯝꯃꯛꯇꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯈꯟꯕꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯐꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯐꯝ ꯅꯨꯡꯁꯤꯕ ꯃꯣꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯟꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯌꯥꯝꯗꯨꯗꯤ ꯇꯦꯁꯇꯦꯠꯅꯦ ꯈꯪꯉꯕꯅꯦꯕ ꯈꯪꯉꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯄꯤꯔꯨꯔꯤꯁꯦ ꯁꯣꯏꯔꯦ ꯃꯁꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯔꯤꯝ ꯇꯧꯉꯝꯗꯦ ꯃꯁꯤ ꯖꯦꯔꯣ ꯆꯠꯂꯦ ꯃꯁꯤꯗꯝ ꯑꯝꯇꯗ ꯃꯁꯤꯗꯤ ꯆꯤꯡꯈꯠꯄ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯁꯤ ꯃꯃꯥꯡꯗ ꯁꯣꯏꯈ꯭ꯔꯁꯨ ꯁꯣꯏꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯣꯏꯕꯁꯤ ꯑꯅꯤꯔꯛ ꯁꯣꯏꯖꯔꯔꯣꯏꯀꯣ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯇꯥꯅ ꯁꯣꯏꯔꯣꯏ ꯍꯥꯏꯕ ꯈꯜꯂ ꯀꯥꯟꯗ ꯔꯤꯖꯦꯛ ꯇꯧꯔ ꯊꯝꯃꯝꯃꯣꯕ ꯃꯗꯨ ꯀꯩꯁꯨ ꯄꯥꯞ ꯄꯨꯔꯣꯏꯕ ꯃꯔꯝꯗꯤ ꯀꯔꯤ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯃꯒ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯇꯨꯒꯠꯄ ꯅꯦꯠꯄ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯅꯝꯊꯕ ꯉꯝꯃ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥ ꯀꯟꯖꯅꯕ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯧꯕꯁꯨ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯇꯧꯖꯕ ꯀꯔꯤ ꯑꯀꯥꯏꯕꯒꯦ ꯁꯦꯜꯐ ꯗꯤꯐꯦꯟꯁꯅ ꯈꯟꯕꯤꯌꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯦ ꯑꯗꯨꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯖꯣꯁꯤꯡꯁꯦ ꯃꯤꯇꯣꯞꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯤꯇꯣꯞꯅꯦ ꯂꯥꯎꯕꯁꯦ ꯃꯣꯏꯗ ꯑꯁꯥꯎꯕ ꯃꯣꯏꯗ ꯑꯦꯟꯇꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯃ ꯌꯥꯅꯤꯡꯗꯕ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯎꯁꯤꯜꯂꯛꯄꯗꯧꯅ ꯍꯦꯛ ꯇꯧꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯣꯖꯥꯗꯨꯕꯨꯗꯤ ꯄ꯭ꯔꯣꯛꯁꯤꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤꯗꯨꯅꯤꯅꯤ ꯄ꯭ꯔꯣꯛꯁꯤ ꯅꯠꯇꯦ ꯃꯤ ꯑꯣꯄꯟ ꯅꯦꯃꯤ ꯁꯤꯟꯅꯩꯁꯦ ꯄ꯭ꯔꯣꯛꯁꯤꯗꯤ ꯈꯤꯇꯪ ꯂꯣꯟꯅ ꯊꯨꯝꯅꯒ ꯇꯧꯒꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯣꯄꯟ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯕꯣꯠꯇꯁꯨ ꯄ꯭ꯔꯣꯛꯁꯤ ꯊꯥꯖꯕꯁꯦ ꯂꯣꯟꯅ ꯊꯨꯝꯅ ꯊꯥꯗꯕꯅꯤꯗꯅ ꯁꯤꯗꯤ ꯑꯣꯄꯟ ꯂꯥꯛꯑꯒ ꯒꯤꯠ ꯒꯤꯠ ꯅꯝꯕꯤꯗꯣ ꯑꯩꯈꯣꯏ ꯅꯣꯏꯁꯦ ꯍꯟꯗꯣꯛꯈ꯭ꯔꯣꯒ ꯍꯥꯏꯔꯒ ꯒꯤꯠ ꯒꯤꯠ ꯅꯝꯕꯤ ꯍꯦꯛꯇ ꯑꯣꯄꯟ ꯇꯧꯕꯤꯗꯣ ꯕꯣꯠ ꯊꯥꯗ ꯆꯪꯕꯗ ꯊꯥꯗꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯕꯗꯨꯅꯤꯅꯦ ꯑꯧ ꯂꯣꯟꯖꯥ ꯂꯣꯟꯊꯨꯝ ꯅꯠꯇ꯭ꯔꯦ ꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯉꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯏꯐꯣꯡ ꯐꯣꯡꯉꯦ ꯃꯣꯏꯅꯕꯨ ꯃꯌꯥꯝꯅ ꯍꯥꯏꯗꯨꯗꯤ ꯆꯤꯡꯗꯁꯨ ꯅꯥꯒꯥꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯨꯗꯤ ꯑꯥꯔꯃꯤꯅ ꯃꯣꯏ ꯒꯥꯔꯤꯗ ꯀꯩꯅꯣ ꯍꯣꯜꯂꯦ ꯁꯨꯒꯤ ꯀꯦꯗꯔ ꯍꯣꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯦ ꯃꯣꯏ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ ꯀꯦꯝꯗ ꯐꯣꯇꯣꯁꯨ ꯃꯌꯥꯝ ꯄꯨꯈ꯭ꯔꯦꯗ ꯃꯌꯥꯝꯅ ꯁꯤ ꯄ꯭ꯔꯣꯛꯁꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝꯅ ꯑꯩꯗꯤ ꯄ꯭ꯔꯣꯛꯁꯤꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯛꯁꯤ ꯍꯥꯏꯔꯝꯃꯦ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡ ꯀꯩꯅꯣꯝꯒꯗꯤ ꯁꯨꯝ ꯄ꯭ꯔꯣꯛꯁꯤꯗꯒꯤ ꯄ꯭ꯔꯣꯛꯁꯤ ꯅꯠꯇꯕ ꯁꯨꯝ ꯑꯣꯏꯈꯠꯂꯛꯑꯕ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯈꯠꯂꯛꯑꯕ ꯑꯣꯄꯟ ꯑꯣꯏꯈꯠꯂꯛꯑꯕ ꯑꯗꯨꯅ ꯄ꯭ꯔꯣꯛꯁꯤꯒꯤ ꯂꯦꯚꯦꯜꯗ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯀꯤ ꯖꯣꯁꯤꯡ ꯌꯥꯝꯅ ꯈꯔ ꯂꯩꯗꯤ ꯃꯣꯏ ꯀꯥꯔꯛꯄ꯭ꯔꯁꯨ ꯐꯝꯒꯁꯨ ꯄꯤꯔꯝꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯁꯣꯝ ꯃꯅꯨꯡꯗꯀꯣ ꯁꯨꯗ ꯂꯩꯕ ꯀꯦꯗꯔꯁꯤꯒꯤ ꯔꯦꯡꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯤꯔꯝꯕ꯭ꯔꯥꯁꯨ ꯈꯪꯄꯣꯠꯇꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯅꯗꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯅꯤ ꯑꯗꯨ ꯌꯧꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯅꯤꯡꯉꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤ NRCꯁꯦ ꯃꯁꯤ ꯇꯧꯗ꯭ꯔꯕ ꯃꯁꯤ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯆꯍꯤ 7 ꯈꯨꯟꯇꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯪꯈꯤꯕ ꯑꯋꯥ ꯃꯩꯁꯥꯛꯇꯣ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈꯤꯕꯗꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯚꯥꯏꯚ ꯇꯧꯔꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯐꯝ ꯅꯨꯡꯁꯤꯕ ꯃꯣꯠ ꯃꯥꯟꯅꯔꯨꯗ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯑꯃꯨꯛ ꯄꯨꯟꯖꯜꯂ ꯌꯨꯅꯥꯏꯠ ꯇꯧꯔꯒ ꯀꯁꯥꯔꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯂꯤꯕꯤꯒ ꯁꯦꯝꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛꯄ ꯉꯝꯃꯤꯕ ꯔꯤꯚꯥꯏꯚꯦꯜ ꯀꯩꯅꯣ ꯑꯃ ꯉꯝꯃꯤꯕ ꯃꯨꯚꯃꯦꯟ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯅ NRC ꯇꯧꯕꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯍꯧꯗ꯭ꯔꯕ ꯉꯁꯤ 2026 ꯐꯥꯎꯗ ꯂꯨꯁꯜꯂꯛꯑꯕꯅꯤꯗꯅ 2030ꯗ 2040ꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯃꯤꯡ ꯃꯨꯠꯄꯗ ꯃꯤꯁꯤ ꯌꯦꯂꯣ ꯃꯤꯁꯤ ꯂꯩꯔꯝꯃꯤ ꯑꯃꯅ ꯗꯥꯏꯅꯣꯁꯣꯔꯁꯀꯤ ꯇꯥꯏꯞꯇꯀꯣ ꯃꯄꯥꯡꯒꯟ ꯐꯕ ꯑꯁꯤ ꯂꯩꯔꯝꯃꯤ ꯀꯥꯟꯗ ꯄꯣꯡ ꯇꯧꯔꯤꯁꯦ ꯄꯣꯡ ꯖꯥꯇꯤꯅ ꯃꯥꯂꯦꯝꯒꯤꯗꯤ ꯃꯨꯠꯈꯤꯕꯁꯦ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒ ꯃꯔꯨꯞꯀ ꯁꯥꯟꯅꯔꯝꯕ ꯄꯣꯡ ꯌꯥꯝ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯔꯝꯕ ꯄꯣꯡ ꯖꯥꯇꯤꯗꯣ ꯉꯁꯤ ꯃꯨꯠꯈꯤꯕꯗꯣ ꯄꯣꯡ ꯂꯩꯕꯥꯛ ꯃꯨꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯒꯤ ꯗꯁꯥ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇꯗꯤ ꯀꯅꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦ ꯂꯩꯁꯦ ꯃꯣꯏꯅ ꯊꯕꯛ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯕ ꯃꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯈꯪꯍꯧꯗ꯭ꯔꯕ ꯃꯣꯏꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯩꯗꯤ Okay, thank you very much.